mayambu ikoknona khurumjari ngasi su mayamgi ngahak pothanabagidama Manipuri horror story amamu puduna laksari horror story asi maming Pabungi Lairi Jingnungi Laisabi Season 2 Wari asi hanana mamang thakta tahagat chakri hauzik amuk tangkak naina thagat chakiba wari paring adu pulap oina collection tawsanjirba matungda mayamda amuk khudol tamjabani Wari asina hingliba amadi laikhidraba kanagumbi amataga marilena jadi aibana wakana sagat-charaga tapilibisingi ngahak pothanabagidamagta semjaba warini hauzik mayamda khudol tamjari Manipuri horror story Pabungi Lairi Jingnungi Laisabi Season 2 Nungthil numidang wairamgi matamni Aboy mahaki labuk aduta lauriya yanduna lau hunana pa sem saduna lairi mada natana makhoi miyoi kaya amasu magi lophamda lauriya yanduna lainari Aboy mahausana yamna kiganba amati mingonda yamna kaijadaba pangtak tawpa nupa amani mahakna lauriya yalingai matamadutta numit asam taslakpaduta mahak mayum lomda kanenglabani adubu mayamsu kanadri horen karigumba numit tadringai karurabadi thabak loramlabadi phai loramdrabadi mahakki nupi monina mangonda ngangbaga saibaga amuk toiba loigadawribani maramaduna aboy haujuk phawba thabak adumak suduna lairiba mayamatei dunasu mana painariba thabak singado masu kadri haitana makhoi loktana duna haujuk phawba adumak surakpana haujukti numit mamsallakli masidagiti lainariba singadusu mamnaklabanina haujukti kanarasi haiduna karakli makhoina lambida lakna aboiga thangana lau parminariba nupa aduna aboida ai aboy nangidi laudu kamai tawraba kaidogai kadi loigedorige aikhoi mayam engine changlingai sida nanggi su pulap changhonana ba tawsine nangina laudu khwai matai thangbanina aikhoi lau lingsan khrabati nanggi tu pharak tani hei as tada ai sumadu khanjari bani aduna thabak loirana ba adana ngasai ayuktagine sujari basini kayone nangbo chaka chaba chatrabro adubudi chatluba oine ngasai ayuktagi sui haibda idi bhapa ma tawrore ngaikho nangidi handaksi kari phawna thadoriba as khanghe tada kari phawbu thadorino aikhoigi mamton haiba phawtu adum thaba tabani nangi sibu lingadoribra natragara pamel oina hungadoribro pamel oina tawgudaba mali tada phai pamel tawbasi bo thabak pudi khara komi haibabu hayeng madu akungaran sembada thokna wakhrabanida hoi adubudi sumba ado mi khara neklaba haibadori matamduda asumna ngangna dana lakpana haujikti aboigi su mayumgi leirakato yausallakli masidagidi leiriba mayamadusu magi mayum jangunaba adumak chatnakhri aboy numit tasallakpaduta mayum jangunaba gam lakli asumna mahaga lakpa matamda matomta khanjai laikai sinaga ngahanwai gi iman manadabane aidine mangam silakusida othokna kigadori he ngasaida kaba yabane ba leiba mayamadusune thabak adam suduna lei kari hainu khangdi asomna matonta murumuru sonuna laklingai tunglomdagi ahalabana boboy adumna korapadu da boboy khangpek khangduna oi kanano haiduna khomi matamadu ta makhoi lekai gi khura angau oduna leiramle matamadu da aidine ngaikho wa amta hange asumna hairapaduta aboido ngahak lepi masidagidi khura angu changsilaga ngaikho noigi logdubu kyang waligin he khura loiga ba khajik tamak ngaire ayeng ayuk surakadi loibusu yare karigino atei ge nateta hadaki low khoibadudi bo atei net urano akhoigi engine du net odana as mayamna netnaba engine du aduna dum tawgani na hainaba Paman tabi ka daw ribani ko ay daw ito monida so hayu ko hoi khura hai budi haige ado khura hoigi engine da khoi budu leinung jokti dana haina ba kana na haiga mi na haida ba mawalo no ko khoi gi dani u yamna phabani paisa so hongri ko hoi khura ai monida amta hangjara kige hangu asumna hailam laga khura angau to
gam gam chakri khura angaugi si inabudi yamna khulli adubu mahak si yamna likpa maramna mahak na loiriba engine haibadi tractor aduna leibak khoipa matamda leinung jawna khoidaba mathakta phoiraga chatpa aduna kana amatana mahakpu nekna bidi maram aduna angau loiriba engine do kanga thang oiduna leirakpa phana kuirabani maram aduna mahakna atopa mida yonthuknaba tawbudusu ahanba oina leisallubanina hongna yonthukpasu pamuba aduga thabakta sijinnabasu hojikti kana amatana nekna bidrabanina mahak hoji matha saba haibatu oirabani maram aduna aboida namduna khoiranabagidamagta mahakna mi khuding chatchatuna hairibani nange lawdo ai khoijage haiduna maram aduna ni aboigi manakta sumanga laktuna hairibasi masidagidi aboi su mayum romda dumak lakni aboina mayum hek jawbaga mahaki nupina asoya mathek lebase kari kino haidna sei matamadu da aboina as aidi ngasaina karaklabanida aduda khura angaudo thingnaba aduda wording ngak sarka leithuklure adunani asonna moni amati aboi makoyani warisnaduna imung aduta chaminakhi asumna tawduna matam matu hokre numadangi pung baro tarakpa aduwaida rajesh mapabungna thambiramba lairik ado phaktokuna paba hori rajeshna lairik paribato kana amatana khangdi yum aduda leiribasi mahaki nupi lilabati matomtani makoi ani gi angang ama lejai nupa masani madusu school boarding ta thamkiba phana kuirabani masidagi rajeshna lairik ado asum parakpada haujikti mahakna pariba lairik ado chang yingning lakli masidagi di rajeshna khanjai aina suwana pariba lairik si sijin najabadi kanarodubani adu oiba taragadi ai ngasidagi sijinaba hogi ngasi sibu kari numit oirba janone laibak pokpa numit thabalsu phana phana uri ai maning lomda thokchira manglomda thokchira apaba thabak tawbadadi maning lomda thokpa hongnadi mamang lomda hektamak thokrage aduga mafam sira kadai waida tawsige ai khoi mamangi pungdon makhong aduda hektamak tawrage asomna khallaga rajesh lairik ado saga da yepsalaga makutta kendal lama pairi aduduga makhut namadana kari no haira khara pairaka thorakle asumna mahana thokibado lilabati haifet khanghawi adubu mahak tumli adumak tumthakri asumna tawduna mahak ado thoraklaba matungda manggoldagi sumangda kumtharaga koilei leiduna kana hojik phawba tumdaba yawribagi haiduna yengli masidagi ti kana amata mek mak laudrei ichik chiklaba ahing aduda rajesh mana tawgudaba thabak ado karino haiduna matomta khanjai masidagi di mahakna asum laklaga kendal ado pungdol amagi makhongda tapna thanduna thami aduga mahakna puthurakliba hairuk laruk khara ado thenduna thamlaba matungda lairik aduda yawkiba lairon khara mahakna sonba hori asumna mahakna lairon khara sonba haurakpa aduda masada karigumba ama ihei hainadaba kanagumba amana mahakpu yamna lapna yengduna leiraga yamna tapna korakpagi sahum kayama phangi adubu rajeshna kulei leduna yengdadi kana amata ukidi masidagidi rajeshna khalli karinone pabungna thambiramba lairik asibu lai kaungunaba lewa mantra natraba jatane ai amaiba amada hangsira era madu karigumba hanglurabadi amaiba aduna wona aingwada wansilaksu tambanga barati phai laiwa sam ka sonbri yinki asumna khaladuna rajeshna laiwa ado amukka soli adubu mahakna hanjin solibasu kariya mata tawrakhiri adubu mahaki masadadi karinoma iphawbugum tawri kanagumbana arapadagi kaurakpa amadi nang tawriba thapagato tawgono haiduna khambagi mawungda tawrakpa kayama masada thingnari matamaduda rajeshna karinore aida laiwa marolasi lipna surmatamda aigi sada nusiki oiba sahum kayama phangli aduga ai isa asina iyang yangba karano amana thangatpagum tawribasina karigino aduga aibu mi amana kaubugum tawribasina karigino aina kolei ledo yengbadana kanasu laiti pare lairik asi
ꯃꯄꯨꯡ ꯐꯥꯅ ꯄꯥꯗꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯔꯦ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯄꯥꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯂꯥꯏꯑꯣꯟ ꯑꯁꯦ ꯁꯨꯅꯅꯕ ꯇꯧꯔꯒꯦ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯀꯔꯤ ꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯤ ꯉꯁꯤꯒꯤꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯖꯦꯁ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯁꯦꯒꯥꯗ ꯌꯦꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯏꯃꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯁ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯑꯍꯤꯡꯁꯤꯗ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯂꯨꯕꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯁꯨ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯄꯨꯡꯗꯣꯟ ꯃꯈꯣꯡꯗ ꯊꯜꯂꯝꯕ ꯀꯦꯟꯗꯜ ꯑꯗꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯃꯗ ꯉꯥꯟꯊꯣꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯦꯟꯗꯜ ꯑꯗꯣ ꯖꯔ ꯖꯔ ꯁꯧꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯨꯠꯈ꯭ꯔꯤ ꯀꯦꯟꯗꯜ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯄꯨꯡꯗꯣꯟ ꯑꯗꯨꯒꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯔꯤꯛ ꯃꯔꯤꯛ ꯇꯦꯟꯗꯜꯒꯤ ꯃꯉꯥꯜꯒꯨꯝꯕ ꯃꯔꯤꯛ ꯃꯔꯤꯛ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯥꯡꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯔꯥꯖꯦꯁꯅꯗꯤ ꯀꯔꯤꯃꯠꯇ ꯎꯍꯧꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯔꯥꯖꯦꯁ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯡꯗꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕꯗꯣ ꯈꯪꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯜꯂꯝꯕ ꯀꯦꯟꯗꯜ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯧꯗꯣꯛꯇꯨꯅ ꯃꯍꯤ ꯂꯥꯡꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯁꯧꯗꯣꯛꯇꯨꯅ ꯂꯩꯈꯤꯕꯒꯤ ꯄꯥꯛꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯔꯥꯖꯦꯁꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁꯅ ꯀꯔꯤꯅꯣꯗ ꯀꯦꯟꯗꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯁꯧꯗꯣꯛꯂꯒ ꯂꯩꯃꯥꯏꯗ ꯄꯥꯛꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯀꯦꯟꯗꯜ ꯑꯗꯨꯅ ꯁꯧꯗꯣꯛꯄꯗ ꯃꯊꯤ ꯈꯔ ꯇꯥꯕꯗꯅꯤ ꯑꯗꯨꯒ ꯑꯁꯤꯗꯤ ꯍꯦꯟꯃꯜꯂꯤꯗ ꯉꯔꯥꯡ ꯑꯩꯅ ꯆꯪꯈ꯭ꯔꯕ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯦꯁꯦ ꯐꯩ ꯍꯣꯔꯦꯟꯁꯨ ꯑꯩꯅ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯦ ꯑꯗꯨꯒ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯔꯥꯖꯦꯁ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯔꯥꯖꯦꯁ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯄꯔꯞ ꯄꯔꯞ ꯇꯥꯔꯍꯟꯅꯤꯡꯉꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯕꯣꯏꯗꯣ ꯂꯧꯔꯤꯌꯥ ꯌꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯏꯟꯖꯤꯟ ꯆꯪꯍꯟꯗꯨꯅ ꯃꯥꯒꯤ ꯂꯧ ꯑꯗꯣ ꯈꯣꯏꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯟꯖꯤꯟ ꯈꯣꯏꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯕꯣꯏꯒꯤ ꯂꯧꯐꯝ ꯑꯗꯣ ꯌꯧꯒꯗꯕꯗꯤ ꯈꯔ ꯋꯥꯠꯂꯝꯃꯤ ꯃꯔꯝꯗꯤ ꯑꯕꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯕ ꯂꯧꯐꯝꯗ ꯂꯩꯕꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯃꯊꯪ ꯃꯊꯪ ꯈꯣꯏꯔꯛꯂꯕꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯁꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯕꯣꯏꯒꯤ ꯂꯧꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯕꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯔꯦ ꯍꯌꯦꯡ ꯇꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯗ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯊꯥꯎ ꯈꯔ ꯋꯥꯠꯀꯗꯕ ꯃꯥꯜꯂꯤ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔో ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ ꯂꯤꯇꯔ 2ꯃꯨꯛꯇꯤ ꯋꯥꯠꯅꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯨꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯕꯣꯏ ꯊꯥꯎ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ इंजिन खोब नुपादुसु इंजिन खरा खोइदुना लेहौरी अदुबु खरा खोइबा हौरकपदा हाइबगा तौबगा थावदो लोइखिबदगी इंजिन मुटख्रे सोमदना अबोय खुल अदुगी लेरिबा थाव योनफम अदु ताना परप परप लाकली असुमना लाकपना हौजिकती महाकना दुकान अदो यरोदोना थाव खरा लेरी असुमना थाव लिटर अनि लेरबगे तुंगदा अबोयदो महाकी लोफम जौनबा गमगम असुमक लाकली अदुमना महांगा लाको मतमदा ट्रैक्टर अदुना मय अदो अमुक थान अमुमुत तौरबा अदुदा अबोयना खैनुन हे ट्रैक्टर रसना अमुक मम अमुक थान तौरबा सिबो कनोम तौबो मालिसे असमना खल्लगा महांना परपरप लाकपदा महाकी मतुंगलोमदा लेरिबा लोकपाक अदुदा कनागुंबा अमा चबुक 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 चेनबगी खोंजेल अमा अबोयना ताई खोंजेल अदु ताबदा अबोयना सकलैथोक्तुना लोकपाक अदोमदा येंगई अदुबु कनामतदी चेलमदी अबोय मासादो किरक्लदुना यामना कन्ना कन्ना इसै ngangduna mahak ट्रैक्टर अदुना लेरिबा जगा अदु फावबा चेलई आदुमना चेलकपना हौजिकती ट्रैक्टर अदुकी मनाक जरकली मतमदोदा ट्रैक्टर ड्राइवर अदुना कदोरे अबोय
ꯏꯁꯩ ꯍꯧꯅ ꯂꯥꯎꯔꯒ ꯁꯛꯏꯗꯨꯅ ꯑꯗꯨꯒ ꯆꯦꯜꯂꯛꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯅꯔꯔꯣꯏꯅ ꯆꯦꯜꯂꯛꯄꯅꯤ ꯇ꯭ꯔꯦꯛꯇꯔꯒꯤ ꯕ꯭ꯂꯕꯁꯤꯅ ꯑꯃꯨꯛ ꯃꯨꯊꯠ ꯑꯃꯨꯛ ꯊꯥ ꯇꯧꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯑꯩꯅ ꯃꯃꯥꯡꯗ ꯆꯠꯄꯒꯤ ꯂꯨꯝꯖꯤꯟꯕ ꯑꯃꯨꯛ ꯍꯟꯇꯣꯛꯄ ꯇꯧꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯀꯔꯥꯏ ꯊꯥꯎꯗꯣ ꯄꯤꯔꯣꯁꯦ ꯅꯪꯅ ꯗꯨꯛꯗꯨꯛ ꯆꯦꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨ ꯍꯥꯏꯔꯛꯎꯅꯦ ꯑꯁꯨꯝꯅ ꯇ꯭ꯔꯦꯛꯇꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯊꯥꯎ ꯑꯗꯨ ꯍꯩꯖꯤꯟꯅ ꯑꯕꯣꯏꯗ ꯋꯥ ꯍꯪꯉꯛꯏ ꯃꯇꯝꯗꯨꯗ ꯑꯕꯣꯏꯅ ꯑꯩꯅ ꯃꯐꯝ ꯁꯤ ꯌꯧꯅꯅꯕ ꯂꯥꯛꯄꯗ ꯂꯧꯄꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯕꯨꯛ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯑꯩꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯝ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤ ꯀꯤꯗꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯦꯔꯥ ꯑꯕꯣꯏ ꯅꯪ ꯁꯤꯁꯨꯕ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯍꯪꯉꯣꯏ ꯆꯣꯡꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯏꯅ ꯑꯣ ꯍꯣꯏꯅꯦ ꯍꯪꯉꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯛꯇꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯊꯥꯎ ꯍꯥꯟꯕ ꯂꯣꯏꯔꯗꯨꯅ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯈꯣꯏꯕ ꯍꯧꯔꯤ ꯑꯁꯨꯝꯅ ꯏꯟꯖꯤꯟ ꯑꯗꯨꯅ ꯈꯣꯏꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯇ꯭ꯔꯦꯛꯇꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯈꯣꯏꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯀꯥꯔꯒꯅꯤ ꯅꯪꯁꯨ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯑꯕꯣꯏ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯊꯧꯒꯠꯂꯛꯏ ꯑꯗꯨꯝꯅ ꯊꯧꯒꯠꯂꯛꯄ ꯑꯗꯨꯗ ꯑꯕꯣꯏꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯂꯥꯡꯒꯣꯜ ꯑꯗꯣꯝꯗ ꯌꯦꯡꯖꯜꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯞꯇꯛꯅ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤꯕꯗꯣ ꯑꯕꯣꯏꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯑꯕꯣꯏꯅ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯂꯧꯄꯥꯛꯇ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯕꯣꯏ ꯀꯅꯥ ꯂꯩꯔꯦ ꯍꯥꯏꯕꯅꯣ ꯂꯧꯄꯥꯛꯇ ꯀꯅꯥꯅꯣꯃ ꯂꯦꯞꯄ ꯀꯔꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯈꯥꯝꯃꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯥꯏꯅꯣꯅꯦ ꯑꯕꯣꯏ ꯅꯪꯕꯣ ꯑꯩꯗꯤ ꯎꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯕꯣꯏꯅ ꯇꯨ ꯑꯥꯗ ꯂꯩꯔꯤꯕꯁꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯗꯨꯅ ꯑꯣ ꯌꯥꯔꯦꯁꯦ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯏ ꯑꯁꯨꯝꯅ ꯇꯧꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯌꯧꯔꯛꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯠꯄ ꯑꯃꯗꯤ ꯂꯩꯕ ꯀꯌా ꯑꯃ ꯇꯧꯍꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯤꯕꯁꯨ ꯈꯔ ꯐꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯕꯣꯏꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯕꯣꯏ ꯅꯪ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒꯅꯦ ꯃꯥꯏꯕ ꯑꯝꯇ ꯀꯩꯅꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯎꯍꯩ ꯀꯔꯤ ꯇꯧꯒꯦꯗꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯉꯁꯥꯏ ꯎꯏ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯎꯗꯦ ꯂꯝꯕꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯤ ꯑꯃꯅ ꯎꯔꯒ ꯃꯤ ꯑꯃꯅ ꯎꯗꯕꯁꯦ ꯕꯦꯔꯥ ꯈꯔ ꯀꯥꯒꯟꯕꯅꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯝꯇ ꯌꯦꯡꯊꯣꯛꯎꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯉꯁꯥꯏ ꯑꯩꯅ ꯎꯔꯤꯕꯗꯣ ꯚꯨꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯐꯔꯦ ꯅꯪꯒꯤꯁꯨ ꯊꯣꯡꯒꯥꯜ ꯌꯧꯗꯣꯔꯦ ꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯪꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯧ ꯃꯥꯅꯤ ꯑꯣ ꯆꯪꯉꯣꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯀꯣ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯕꯣꯏꯗꯣ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯛ ꯑꯗꯨꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯤ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯅ ꯊꯧꯈꯤꯕꯗꯣ ꯑꯕꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯕꯣꯏꯅ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯑꯕꯣꯏꯅ ꯉꯁꯥꯏ ꯑꯩꯒꯤ ꯂꯧꯄꯥꯛꯇ ꯂꯦꯞꯍꯧꯕ ꯅꯨꯄꯥꯗꯣ ꯂꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯃꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯛꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯔꯥ ꯑꯉꯧꯅ ꯑꯩ ꯑꯕꯣꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯑꯕꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯨꯔꯥ ꯑꯩꯅ ꯑꯩꯒꯤ ꯇ꯭ꯔꯦꯛꯇꯔꯗꯨ ꯋꯥꯏꯌꯣ ꯍꯥꯏꯔꯒ ꯅꯪꯅ ꯃꯤꯒꯤ ꯏꯟꯖꯤꯟ ꯋꯥꯏꯔꯤꯕꯅꯤꯅꯦ ꯐꯩ ꯇꯧ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯨ ꯅꯈꯣꯏ ꯀꯥꯎꯔꯦꯅꯦ ꯀꯣ ꯈꯨꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯑꯗꯨꯛ ꯐꯖꯅ ꯑꯩꯅ ꯑꯩꯒꯤꯗꯨ ꯏꯟꯖꯤꯟꯗꯨ ꯑꯣꯏꯅ ꯋꯥꯏꯌꯣꯗꯅ ꯍꯥꯏꯔꯝꯂꯒ ꯅꯈꯣꯏꯅ ꯀꯩꯁꯨ ꯅꯥꯆꯨꯡꯗꯕ ꯐꯩ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯈꯨꯔꯥ ꯑꯉꯧꯗꯣ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯈꯨꯔꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯗꯕ ꯋꯥꯠꯂꯤ ꯂꯩꯀꯥꯏꯁꯤꯗ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯀꯅꯥ ꯂꯩꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯐꯥꯎꯕ ꯑꯃꯥꯏꯕꯗꯨꯗꯤ ꯑꯩꯅꯤꯗꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ
ꯑꯩꯁꯦ ꯌꯣꯛꯄꯥꯛꯇ ꯑꯃꯨꯕ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯧꯈꯤꯕ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯑꯃꯨꯕ ꯑꯃ ꯅꯞꯄꯒ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯁꯨꯝ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕ ꯑꯃꯨꯕꯗꯨꯅ ꯆꯥꯔꯒꯅ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯩꯕꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨꯀꯣ ꯑꯃꯨꯕꯗꯣ ꯍꯣꯔꯦꯟ ꯅꯪꯅ ꯇꯨꯝꯂꯤꯉꯩꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯅꯈꯧꯔꯤꯗꯨꯗꯅꯦ ꯒꯤꯠ ꯅꯝꯃꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯨꯔꯥ ꯑꯉꯧꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯀꯔꯤ ꯉꯁꯤ ꯑꯍꯤꯡꯁꯤ ꯑꯩ ꯁꯤꯔꯗꯧꯕ ꯂꯥꯏꯃꯨꯗꯨ ꯂꯥꯛꯂꯒ ꯑꯩ ꯈꯧꯔꯤꯁꯤ ꯅꯝꯒꯅꯤ ꯍꯥꯏꯕ ꯑꯁ ꯑꯩ ꯃꯣꯅꯤꯗ ꯑꯝꯇ ꯍꯥꯏꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯣꯏ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯣꯕꯦ ꯆꯦꯟꯆꯠ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯂꯝꯕꯤꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯤ ꯑꯕꯣꯏꯅ ꯄꯔꯞ ꯆꯦꯟꯈꯤꯕꯁꯤꯅ ꯍꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯄꯥꯎ ꯇꯝꯕꯒ ꯂꯣꯏꯅꯅ ꯈꯨꯔꯥ ꯑꯉꯧꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯑꯍꯟꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯂꯒ ꯅꯪꯅ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦ ꯐꯔꯦꯁꯦ ꯃꯥꯏꯕꯗꯨꯕꯨꯗꯤ ꯌꯦꯡꯊꯣꯛꯁꯤ ꯈꯨꯔꯥ ꯑꯉꯧꯅ ꯍꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯣꯅꯤ ꯑꯃꯗꯤ ꯑꯕꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯕꯣꯏꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯅꯪꯉꯣꯟꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯐꯠꯇꯕꯗꯤ ꯂꯩꯇꯦꯁꯦ ꯅꯪꯅ ꯎꯔꯤꯕꯗꯣ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏ ꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇꯅꯦ ꯆꯦꯡ ꯂꯩ ꯈꯔ ꯊꯥꯗꯣꯛꯎ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯏ ꯈꯔ ꯌꯥꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯈꯨꯔꯥ ꯑꯉꯧꯅꯗꯤ ꯍꯣꯔꯦꯟ ꯂꯥꯏꯃꯨꯗꯨ ꯂꯥꯛꯂꯒ ꯑꯩꯁꯦ ꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯀꯅꯤꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯣꯅꯤꯅ ꯑꯕꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯑꯁ ꯑꯗꯨꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯗꯨꯕꯨ ꯇꯟꯗꯕ꯭ꯔꯥ ꯑꯁ ꯈꯨꯔꯥ ꯑꯉꯧꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯌꯥꯔꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯕꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯈꯨꯔꯥ ꯑꯉꯧꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯣꯅꯤꯁꯨ ꯑꯕꯣꯏꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯋꯥꯐꯝ ꯑꯃ ꯇꯥꯈꯤ ꯃꯗꯨꯗꯤ ꯑꯕꯣꯏ ꯍꯣꯏꯒꯤ ꯂꯧꯀꯣꯟꯗ ꯂꯧ ꯈꯣꯏꯔꯨꯕ ꯇ꯭ꯔꯦꯛꯇꯔꯗꯣ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯥꯏꯃꯨ ꯑꯃ ꯐꯝꯃꯒ ꯏꯟꯅꯈꯤ ꯍꯥꯏꯗꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯇ꯭ꯔꯦꯛꯇꯔ ꯗ꯭ꯔꯥꯏꯚꯔꯗꯣ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯁꯨꯝꯅ ꯑꯕꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯣꯅꯤꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯣꯗ ꯑꯗꯨꯃꯛ ꯄꯨꯁꯤꯟꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯦꯁ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯕꯁꯨ ꯄꯥꯛ ꯍꯦꯛꯇ ꯈꯪꯉꯨ ꯐꯥꯎ ꯑꯃꯗꯤ ꯆꯤꯟꯐꯥ ꯄꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯁꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯀꯟꯅ ꯑꯩꯅ ꯆꯤꯟꯐꯥ ꯄꯨꯔꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯃ ꯄꯥꯔꯤꯉꯩꯗ ꯑꯃ ꯍꯦꯛꯇꯃꯛ ꯀꯥꯎꯏ ꯐꯩ ꯉꯔꯥꯡꯒꯤ ꯃꯇꯝꯗꯨꯕꯨ ꯌꯧꯔꯛꯂꯕ ꯖꯥꯠꯂꯥ ꯄꯨꯡꯗꯤ 11 ꯈꯔ ꯍꯦꯜꯂꯛꯂꯦꯁꯦ ꯐꯩ ꯑꯩ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈꯤ ꯑꯗꯨꯒ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯀꯦꯟꯗꯜ ꯑꯃꯗꯤ ꯍꯩꯔꯨꯛ ꯂꯩꯔꯨꯛ ꯈꯔ ꯄꯨꯔꯗꯨꯅ ꯄꯨꯡꯗꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯔꯥꯖꯦꯁꯇꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡ ꯄꯨꯡꯊꯣꯜ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯦꯟꯗꯜ ꯑꯃ ꯊꯥꯗꯨꯅ ꯍꯩꯔꯨꯛ ꯂꯩꯔꯨꯛꯁꯤꯡ ꯑꯗꯣ ꯀꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯗꯕꯤꯗ ꯃꯌꯥ ꯈꯔ ꯀꯥꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡꯗꯣꯟ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯤꯛ ꯈꯔ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯄꯥꯏꯔꯝꯕꯗꯒꯤ ꯔꯥꯖꯦꯁꯅ ꯍꯧꯖꯤꯛꯀ ꯊꯥꯜꯂꯝꯕ ꯀꯦꯟꯗꯜ ꯑꯗꯣ ꯖꯔ ꯁꯧꯗꯣꯛꯈꯤꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯦꯟꯗꯜ ꯑꯗꯣ ꯄꯨꯡꯄꯥꯛꯅ ꯁꯧꯗꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁ ꯊꯣꯡ ꯑꯗꯣ ꯄꯔꯞ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯡꯗꯣꯟ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯃꯔꯤꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ
mangal macha macha singa to tumin pungthol adugi makhongda nap tuna chabul loina leiri madu ubda Rajesh na kari no sire tandal suna tini sibo marik kari makring no sibo asamna Rajesh na paigi haiduna hek tawbudati makring manba marik singa to amuk paithoraktuna haujikti marai takhalagaduna fajaraba lairembi amake saktamda onthoraklei mangal naina ngauraba lairembi adu urubada Rajesh ti maya kaba makai jingli matam aduda Rajesh na kanano nangbu kanano ahingi lairembira thasigi lebaktagi lakpa thagi lairembira adumna Rajesh na hairakpaduta mamangda lebliba nupi aduna noklaga taw Rajesh ai nangwanda wa mama haiki aina ngasi laklibase atagi karimta nati nahana pariba lairik ado nang matik chati lairik aduna namduna nang soidana hatpi khragani haiduna wafam ado haige haiduna laklibani o aina pariba lairik adugi mapu oibirabra nati lairik ado nangi pabungna aigi inaktagi laklaga par matungda I khiba lairik ni maramaduna nahangna lairik ado paba matik chati karino ni hairi bisbo ima lairembi aina pabana karigi yajiba aduga pabungna kari gun chenduna lairik adu paba yagadoribano ai sumini pabung sumini mi yamana paba lairik pu mi aina karigi damakta paba yarodoribano he angauba adugi nati aina hairi basimun taw nahana pariba lairik ado nangidi matik yamna chati nahanga lairik ado pagi haiba taragati nahang amaiba tamgadabani amaiba ama tamlaba matungda saruk nipan hairabagi tungda nahangna lairik ado paba yagani maduna taduna nahanga lairik ado parurabati nahang awafamda mathang tarakadoribani hoi awafamda mathang budi tarakpa yai adubu lairik haibasidi amanabu parabasu loina makyai parabati hairafadi khanglabadi yaraba natrabrane masiga ngaksi ngangnabo thukna wagadori aina hairibasini lairik ado nahana phana kanna parabasu nangi nakokta karimata sangloi aduma kawkhigani khango nahanga lairik ado paningdabadi amaiba singi haigadaba mahi saruk nipan ado haigadabani madu haitrabadi lairik ado paba yaroi saruk nipan haiba ado aikhoigi pabungdi madu ngamkhibro ngamki ngambada natana lairik ado mahana iramlibanidana lairik asisu mahana iramba aduga aikoi pabungi mamannaba aigina ikubo aigi nupi lilabati gina mapu papabung oijariba amaiba kuji khimana su lairik ase parami haiduna aigi pabungna haipet panam karigi damakta ikubo oijiba amaiba kuji khimana pabada karigi ngamjibano mahaksu saruk nipan haire hairibani mahana pabata chimpha bubang malaktabadagi pabungda pithorakhibani hai aduga karino hojik lairemina parpap laklaga saruk nipan do hairabati lairik asi pabada chimpha pugane haribasna karigi aduga aigi ikubo oiba koichi khebana karigi damakta lairik adu mahak saruk nipan hairaba phawda lairik adu pabada mahana karigi chimpha bubang ngamjibano lairembigi do or power do wafamni wafam adu tabada lairembi aduna fare nahakse aina ne sedokpa yagadra khadura lakpani adu bukhara wagadori nana phagadabado khalaga tahoro ai chatlege ko asumna hairakpa aduta Rajesh na amukta ngaibi ko ima lairembi lairik asi karigi damakta ikhibono koi babungna lairik asi ki kana bana karino aduga aigi mangda libliba lairembi nang nakkanano ahingi lairembira natragana thajagi lairembira Rajesh ki wafam adu tabada mamangda lebliba lairembi aduna ai jingnunggi laisabi kawi jingnunggi laisabi lairik asigi mamingda yauriba jingnunggi laisabi haribasi nangla mani ado jingnunggi laisabi haribasi bu kamdongano jingmi ningol oibagi wara natti jingnunggi laisabi haiba natti bungo laisabi laibu saba midubu laisabi karigumba lai saba nupa oragana jingnunggi lai saba aina nupi oirubanina jingnunggi lai sabi aise matamamata yamna haiba laribakta phawba sattuna laigu wari sanbangamba amaibi ama oina haurakibani maramadun aise
ꯂꯥꯏꯕꯨ ꯁꯥꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯥꯕꯤ ꯀꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯥꯏ ꯁꯥꯕꯤ ꯀꯧꯕꯅꯤ ꯑꯣ ꯂꯥꯏ ꯁꯥꯕꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦ ꯃꯥꯅ ꯂꯥꯏꯔꯤꯛꯁꯤ ꯏꯕꯅꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯥꯈꯤ ꯑꯁꯨꯝꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯏꯖꯈꯤꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯏꯔꯤꯛꯁꯤ ꯌꯦꯡꯂꯒ ꯑꯣꯏꯅ ꯑꯩꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦ ꯉꯥꯏꯈꯣꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯦꯔꯥ ꯁꯨꯝ ꯀꯩꯗꯧꯒꯦ ꯌꯦꯡꯒꯦ ꯇꯧꯕꯒꯤ ꯋꯥꯅꯤ ꯌꯧꯕꯤꯔꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯅꯨꯡ ꯇꯥꯅ ꯆꯠꯄ ꯊꯦꯡꯈꯤꯅꯕꯅꯤ ꯅꯣꯡꯉꯥꯟ ꯊꯣꯔꯛꯀꯗꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯔꯥꯖꯦꯁꯀꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗ ꯔꯥꯖꯦꯁꯀꯤ ꯂꯥꯏꯕꯛꯇ ꯇꯝꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯎꯗꯦ ꯆꯅꯩ ꯐꯨꯅꯩꯅꯔꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯔꯥꯖꯦꯁ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯅꯩ ꯐꯨꯅꯩꯅꯒꯗꯧꯔꯤ ꯑꯌꯦꯠꯄ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤ ꯐꯔꯦ ꯅꯪꯁꯨ ꯏꯃꯨꯡꯗ ꯇꯨꯝꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯔꯤꯛ ꯃꯌꯥꯝ ꯑꯃ ꯑꯣꯜꯂꯒ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯑꯩꯁꯨ ꯑꯁꯨꯃꯥꯏꯅ ꯃꯔꯤꯛꯀ ꯑꯣꯜꯂꯒ ꯁ꯭ꯋꯥꯏ ꯂꯥꯎꯅꯒ ꯃꯥꯡꯈ꯭ꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯩꯔꯕꯗꯤ ꯑꯆꯧꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯩꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯍꯨꯔꯥꯟꯒꯅꯤ ꯃꯈꯣꯏꯅꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯃꯈꯣꯏꯅ ꯁꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯦ ꯑꯩꯅꯁꯨ ꯃꯈꯣꯏꯗꯒꯤ ꯂꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯊꯣꯛꯇꯦ ꯑꯉꯝꯕ ꯁꯦꯠꯇꯅ ꯆꯥꯅꯒꯗꯕꯅꯤ ꯑꯐꯕ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯂꯧꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯁꯨ ꯍꯨꯔꯥꯜꯂꯨꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕꯗ ꯀꯔꯤꯒꯤ ꯄꯥꯞ ꯂꯩꯒꯅꯤ ꯐꯩ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯍꯩꯇꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯊꯣꯛꯂꯝꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩ ꯉꯝꯅꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯖꯦꯁ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯁꯝ ꯃꯅꯥ ꯐꯥꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯔꯥꯖꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯂꯤꯂꯥꯕꯇꯤ ꯀꯩꯗꯧꯔꯦ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯗꯤ ꯆꯪꯉꯨ ꯑꯁ ꯆꯪꯕꯒ ꯂꯥꯏꯔꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯔꯤꯅꯣ ꯍꯪꯉꯨꯅꯤ ꯍꯧꯖꯤꯛ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯕꯣ ꯑꯦꯔꯥ ꯀꯅꯥꯝ ꯁꯥꯟꯅꯗꯦꯗ ꯐꯣꯟꯗ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯕ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯗꯨ ꯅꯦꯠꯋꯥꯛ ꯐꯪꯒꯗꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯥꯟꯅꯔꯤꯕꯅꯤꯅꯦ ꯑꯍꯤꯡꯁꯤꯗ ꯑꯗꯣ ꯀꯔꯥꯏ ꯐꯣꯟꯗꯤ ꯏꯃꯨꯡꯒ ꯂꯩꯔꯝꯒꯅꯤꯗ꯭ꯔꯥ ꯇꯥꯃꯣꯕꯨ ꯍꯧꯖꯤꯛꯇ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯣꯛꯂꯨꯕꯅꯤꯗ꯭ꯔꯥ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯅꯪꯕꯣ ꯂꯥꯎꯁꯤ ꯆꯪꯉꯣꯁꯦ ꯇꯥꯃꯣꯒꯤꯗꯨꯕꯨ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯠꯇꯦꯁꯨ ꯀꯔꯤꯅꯣ ꯇꯨꯝ ꯅꯪ ꯊꯣꯛ ꯊꯥꯛ ꯌꯥꯝꯅ ꯉꯥꯡꯒꯗꯧꯔꯤꯀꯣ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅꯒ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯏꯃꯨꯡꯗ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯅꯦꯕ ꯍꯣꯏꯗ ꯀꯩꯝ ꯇꯧꯔꯣꯏꯗ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣꯁꯦ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯔꯥꯖꯦꯁ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯋꯥꯏ ꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯨꯡꯗꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯪꯒꯨꯝꯂꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯨꯡꯗꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯄꯨꯡꯄꯥꯛ ꯄꯥꯛꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯔꯥꯖꯦꯁꯅ ꯄꯨꯡꯗꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯤꯂꯥꯕꯇꯤꯗꯣ ꯃꯥꯡꯒꯣꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯨ ꯍꯥꯏꯔꯒ ꯄꯨꯡꯗꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯣ ꯄꯥꯟꯁꯨ ꯄꯥꯟꯗꯕ ꯄꯨꯡꯗꯣꯟꯗꯨꯕꯨ ꯑꯗꯨꯗ ꯍꯦꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯨꯡꯗꯣꯟ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣꯃ ꯁꯨꯝ ꯈꯜꯂꯝꯂꯤꯕꯅꯤ ꯑꯁ ꯃꯈꯣꯏ ꯇꯥꯃꯣꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ ꯀꯔꯤꯅꯣꯃ ꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯉꯥꯏꯈꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ
ꯐꯔꯦꯁꯦ ꯑꯩ ꯄꯥꯕꯨꯡ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯄꯥꯕꯨꯡꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯗꯨꯕꯣ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯪꯒꯨꯗꯕ ꯌꯥꯗ꯭ꯔꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯄꯤꯔꯨꯔꯣ ꯏꯃꯥꯗꯅꯦ ꯄꯣꯠ ꯑꯃ ꯄꯤꯒꯗꯕ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯄꯨꯕꯤꯈ꯭ꯔꯣ ꯍꯣꯏ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕ ꯅꯄꯥꯝꯗ ꯊꯩꯕꯤꯗꯨ ꯍꯧꯔꯕ꯭ꯔꯣ ꯑꯁ ꯑꯗꯨꯒ ꯅꯠꯇꯦꯁꯦ ꯍꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯥꯖꯦꯁ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯤꯂꯥꯕꯇꯤꯒꯤ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯂꯤꯂꯥꯕꯇꯤꯒꯤ ꯃꯄꯥꯝ ꯔꯥꯖꯦꯁꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯔꯥꯖꯦꯁꯅ ꯂꯤꯂꯥꯕꯇꯤꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯂꯤꯂꯥꯕꯇꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯕꯇꯤꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯔꯥꯖꯦꯁ ꯂꯥꯛꯄ ꯎꯕꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯀꯥꯈꯠꯂꯣ ꯑꯥꯏ ꯃꯃꯥ ꯑꯩ ꯏꯕꯨꯡꯉꯣ ꯔꯥꯖꯦꯁ ꯂꯥꯛꯏ ꯍꯩ ꯑꯗꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯒꯤ ꯃꯃꯥꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯎꯕꯗ ꯍꯩꯃꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯛꯂꯤꯕꯗꯨꯅ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯅ ꯄꯤꯔꯛꯂꯕꯅꯤ ꯁꯦ ꯏꯃꯥ ꯑꯗꯨꯒ ꯑꯩ ꯄꯥꯕꯨꯡꯒꯁꯨ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯥꯏ ꯃꯃꯥ ꯆꯠꯂꯨ ꯃꯣꯔꯥ ꯑꯝꯇꯪ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯔꯥꯖꯦꯁ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯅꯨꯄꯤꯅ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯔꯥꯖꯦꯁꯇ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯔꯥꯖꯦꯁ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯀꯔꯤ ꯇꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯤꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯂꯥꯏꯔꯤꯛ ꯑꯃ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯗꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯁꯨ ꯄꯤꯔꯨꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯔꯝꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯒꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯖꯔꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕꯁꯨ ꯑꯣꯏꯈꯤ ꯍꯦꯛ ꯄꯥꯕꯗ ꯂꯥꯏꯔꯕꯁꯨ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯆꯤꯟꯐꯥ ꯄꯨꯕꯗꯤ ꯉꯝꯂꯝꯗꯦ ꯃꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯧꯊꯣꯛꯆꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏ ꯁꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏ ꯁꯥꯕꯤ ꯍꯥꯏꯕ ꯍꯣꯏ ꯄꯥꯕꯨꯡꯕꯨ ꯈꯪꯕꯤꯕ꯭ꯔꯣ ꯀꯔꯤꯒꯤ ꯈꯪꯒꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯃꯈꯥ ꯇꯥꯔꯛꯎ ꯍꯣꯏ ꯄꯥꯕꯨꯡ ꯃꯥꯅ ꯍꯥꯏꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯒꯦ ꯍꯥꯏꯔꯕꯗꯤ ꯁꯔꯨꯛ 9 ꯍꯩꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯏ ꯄꯥꯕꯨꯡꯁꯨ ꯁꯔꯨꯛ 9 ꯍꯩꯔꯦ ꯑꯗꯨꯒ ꯏꯀꯨꯕꯣꯛꯁꯨ ꯁꯔꯨꯛ 9 ꯍꯩꯕꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯨꯡꯗꯤ ꯄꯥꯕꯗ ꯍꯩꯔꯝꯂꯒꯅꯤ ꯑꯗꯨꯒ ꯏꯀꯨꯕꯣꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯩꯕꯤꯔꯝꯂꯒꯅꯤ ꯈꯟꯖꯩ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯨꯡꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯔꯝꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯀꯣ ꯔꯥꯖꯦꯁ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯄꯥꯕꯨꯡꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯒ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇꯦ ꯍꯣꯏ ꯏꯕꯕꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯒ ꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯔꯤꯕꯗꯤ ꯑꯥꯗ ꯃꯪꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯔꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯌꯥꯝꯅ ꯋꯥꯅ ꯏꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯡꯍꯟꯅꯤꯡꯒꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯅꯈꯣꯏꯅꯗꯤ ꯂꯧꯕ ꯍꯩꯔꯔꯣꯏ ꯃꯗꯨꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅ ꯍꯩꯒꯗꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡꯁꯨ ꯍꯩꯕꯤꯕ꯭ꯔꯣ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯈꯔ ꯍꯧꯔꯝꯂꯦ ꯑꯗꯨꯕꯨ
ꯑꯩꯅ ꯄꯥꯕꯗ ꯆꯤꯟꯐꯥ ꯄꯨꯕ ꯌꯥꯝꯅ ꯋꯥꯈꯤ ꯅꯪꯒꯨꯝꯅ ꯃꯗꯨꯗꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄꯦꯠ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯑꯃꯥꯏꯕ ꯃꯁꯦꯝ ꯍꯥꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤ ꯍꯥꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯗ ꯅꯠꯇꯅ ꯑꯃꯥꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯉꯥꯏꯈꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯨꯟꯅꯕꯗ ꯁꯣꯛꯅꯈ꯭ꯔꯤꯕ ꯂꯥꯟꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕꯗꯤ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨ ꯄꯥꯕꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯈꯪꯂꯕꯗꯤ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯃꯍꯥꯛꯇꯤ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯑꯃꯗꯤ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯁꯤꯈꯤꯒꯗꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡꯒ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯏꯗꯣꯋꯥ ꯁꯥꯟꯅꯕꯗꯒꯤ ꯅꯪꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 2 ꯐꯥꯔꯕ ꯐꯥꯎꯕꯗ ꯅꯄꯥꯕꯨꯡ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯗꯅ ꯃꯌꯦꯛꯀꯤꯗꯤ ꯅꯪꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯥ 1-2ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯥꯟꯅꯔꯒ ꯂꯥꯏꯁꯤꯡꯗ ꯍꯥꯏꯅꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯍꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯁꯥꯡꯗꯣꯛꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 3 ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯌꯥꯎꯒꯅꯨ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯌꯥꯎꯍꯜꯂꯨꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯦꯗꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯍꯨ ꯃꯌꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯆꯍꯤ 2 ꯍꯦꯛ ꯐꯥꯔꯛꯄꯒ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯐꯪꯖꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯪꯖꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯅꯍꯥꯛꯅ ꯃꯥꯅ ꯄꯣꯛꯂꯛꯀꯗꯕ ꯃꯇꯝ ꯑꯗꯨ ꯋꯥꯠꯂꯤꯉꯩꯗ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯨꯅ ꯅꯉꯣꯟꯗ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩꯅ ꯐꯪꯖꯒꯗꯧꯔꯤꯕ ꯏꯆꯥꯁꯤ ꯄꯥꯕꯨꯡꯗꯨꯅ ꯍꯜꯂꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯅ ꯑꯃ ꯐꯪꯈ꯭ꯔꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯝ ꯐꯪꯕ ꯌꯥꯏꯅ ꯏꯕꯨꯡꯉो ꯅꯪꯅ ꯑꯍꯥꯟꯕ ꯄꯣꯛꯄ ꯅꯆꯥ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯏ ꯁꯣꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯏꯕꯗꯨ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯨꯗꯤ ꯑꯇꯣꯞꯄ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯁꯤꯟꯅꯔꯝꯂꯤꯕꯗꯣ ꯃꯗꯨ ꯉꯥꯛꯅ ꯅꯍꯥꯛꯅ ꯆꯠꯂꯨ ꯅꯄꯥꯕꯨꯡꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯇꯩ ꯍꯪꯅꯤꯡꯕ ꯀꯔꯤ ꯂꯩꯔꯤ ꯑꯗꯣ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯉꯥꯡꯗꯨ ꯍꯥꯏꯕꯗꯤ ꯏꯆꯥꯗꯨ ꯐꯪꯖꯈꯤꯗꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯌꯥꯗꯦ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯣ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯆꯍꯤ 5 ꯍꯦꯛ ꯁꯨꯕꯗ ꯊꯣꯛꯍꯩꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯄꯥꯕꯨꯡ ꯂꯝꯇꯥꯒꯤ ꯊꯥꯡꯖꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯥꯛꯏꯅ ꯍꯣꯏ ꯑꯄꯪꯕꯧ ꯃꯗꯨꯒꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖꯗꯨ ꯅꯠꯇꯦꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯑꯁꯤꯗꯤ 5ꯅꯤ ꯄꯥꯟꯕ ꯂꯝꯇꯥꯒꯤ ꯊꯥꯡꯖꯅꯤ ꯃꯁꯦ ꯄꯥꯛ ꯍꯦꯛ ꯊꯣꯛꯄ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯇꯥꯒꯤ ꯊꯥꯡꯖ 5ꯅꯤ ꯄꯥꯟꯕ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯃꯗꯨ ꯅꯪꯅꯅꯕ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒꯅꯤ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ ꯂꯩꯈꯤꯗꯕꯁꯤ ꯆꯍꯤ 2 ꯐꯥꯔꯕꯗꯥꯏꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯥꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯅꯅꯕ ꯅꯍꯥꯛ ꯁꯦꯝ ꯁꯥꯔꯣ ꯐꯔꯦ ꯌꯧꯅꯕ ꯇꯧꯔꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯊꯧꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯂꯥꯕꯇꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯎ ꯆꯠꯂꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯑꯩ ꯉꯥꯏꯈꯣ ꯅꯃꯥꯗꯁꯨ ꯍꯥꯏꯔꯝꯃꯨ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯔꯤ ꯂꯩꯔꯝꯕ ꯌꯥꯏ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯁꯅ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤꯅ ꯅꯨꯄꯤ ꯑꯗꯨꯒ ꯔꯥꯖꯦꯁꯀꯤꯅ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯀꯧꯔꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯅꯨꯄꯤ ꯔꯥꯖꯦꯁꯀꯤꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯍꯥꯞꯄꯤꯗꯨꯅ ꯔꯥꯖꯦꯁ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯖꯦꯁ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯤꯂꯥꯕꯇꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯄꯔꯞ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅ ꯋꯥꯔꯤꯒ ꯁꯥꯟꯅꯕꯤꯔꯛꯂꯕ꯭ꯔꯣ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄ꯭ꯔꯅꯦ ꯂꯥꯛꯂꯤꯕꯁꯤꯗꯤ ꯆꯠꯈꯤꯕꯗꯨꯕꯨ ꯄꯨꯡ 2 ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯅꯦ ꯄꯥꯕꯨꯡꯒ ꯋꯥꯐꯝ ꯈꯔ ꯁꯥꯟꯅꯔꯨꯕꯅꯤ ꯍꯧꯖꯤꯛꯇ ꯂꯣꯏꯕꯗꯒꯤ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯗꯤ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯕ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯕꯥꯅꯤꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯋꯥ ꯑꯅꯥ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯀꯗꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯗꯅꯤ ꯐꯔꯦꯁꯦ ꯆꯥꯛꯄꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯐꯔꯦꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯕꯣꯏ ꯃꯍꯥꯛꯀꯤ ꯂꯧꯒꯤ ꯄꯥꯃꯦꯜ ꯆꯥꯏꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯊꯗꯨꯅ ꯄꯥꯃꯦꯜ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯃꯦꯜ ꯂꯣꯏꯅꯃꯛ ꯍꯨꯜꯂꯤꯕꯅꯤ ꯑꯕꯣꯏ ꯃꯍꯧꯁꯥꯅ ꯄꯥꯃꯦꯜ ꯍꯨꯟꯕꯁꯦ ꯀꯌꯥ ꯍꯩꯒꯟꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯨꯜꯂꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯖꯔ ꯍꯨꯟꯕ ꯍꯩꯕꯅꯤꯅ ꯖꯔ ꯍꯨꯜꯂꯕ ꯃꯇꯨꯡꯗ ꯂꯧꯒ ꯌꯥꯝꯗꯕꯒ ꯑꯗꯨꯃꯛ ꯀꯥꯟꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯀꯥꯟꯅꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯕꯣꯏꯗꯣ ꯃꯍꯥꯛꯁꯨ ꯂꯧ ꯐꯧ ꯆꯥꯏꯔꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ ꯄꯥꯃꯦꯜ ꯆꯥꯏꯕꯗ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯨꯗ ꯃꯍꯥꯛꯅ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯤꯕꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯕ ꯂꯥꯛꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯥꯃꯦꯜ ꯆꯥꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯃꯦꯜ ꯆꯥꯏꯕꯒꯤ ꯐꯧꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯗ ꯁꯣꯔꯣꯞ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯀꯅꯥꯅꯣꯅꯦ ꯇꯨꯡꯗ ꯄꯥꯃꯦꯜ ꯆꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯤꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯅ ꯃꯇꯝꯁꯤ ꯄꯨꯡ 12ꯗꯤ ꯍꯦꯜꯂꯝꯂꯅꯤꯁꯦ ꯅꯨꯡꯁꯥꯁꯤ ꯆꯞ ꯌꯨꯡꯉꯦ ꯂꯧꯕꯨꯛꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯇ꯭ꯔꯦꯛꯇꯔ ꯊꯧꯕꯗꯨ ꯁꯤꯈꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤ ꯑꯩꯁꯨ ꯀꯥꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯣꯏꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯧ ꯑꯗꯣ ꯈꯨꯕꯥꯝ ꯆꯥꯏꯈꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯃꯨꯛꯀꯁꯨ ꯇꯨꯡꯂꯣꯝꯗ ꯐꯧꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯣꯔꯣꯞ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯅ ꯍꯩ ꯀꯅꯥꯅꯣ ꯅꯠꯇꯦ ꯅꯨꯡꯗꯥꯡꯗ ꯇꯧꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕꯗ ꯇꯧꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯗꯨꯅ ꯄꯥꯍꯪꯗ ꯍꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯎꯍꯧꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯂꯧꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯇꯥꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯕꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯌꯦꯡꯊꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯁꯥꯒꯤ ꯃꯃꯤꯗꯪ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯗꯣ ꯈꯔ ꯂꯦꯝꯂꯤꯕ ꯑꯗꯨ ꯀꯣꯟꯅ ꯆꯥꯏꯔꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯝꯗꯕ ꯈꯨꯕꯥꯝ 5-6ꯇ ꯉꯥꯏꯔꯕꯅꯤꯅ ꯄꯔꯞ ꯆꯥꯏꯊꯣꯛꯂꯝꯃꯒꯦ ꯍꯥꯏꯗꯨꯅ महाकना खुबाम 5-6 अदो जरा चाइथोरई असुमना चाइबा पुंग्लोय लोरबगी तुंगदा हौजिक्ति अबोयदो मफम मदु थदोक्तुना मयुम जवनबा चेंचत चतुना लाई अदुमना महाना चेंचत चतुना लाकपदा यामना लापा अरापा लबुक मयाई रोमदगी कनागुंबा अमना मी कौबगी खोंजल तारी खोंजल अदु ताबदा अबोयना कनानुने हायदुना तुंग लैथोक्तुना येंगई अदुमा येंगनपदुदा लौ अदुगी लौपाक मयाई अदुदा कनागुंबा नुपागी मवोंग मानबा अमा फमलगा मीगी लौपाक मयाई अदुदा मतोमता लेपलगा कनागुंबा अमबु कन्न कन्न कौरिबदो उरी मदु उबदा अबोयना मसिबु ngasai aina yingkhibadadi ukhidabaniदा करिगिनु माने मीगी लौपाक मयाई सिदा लेपसलिबसिबो फौवसिबो मते यारारोयनि असुमना खन्दुना लेरिङै महाकी मतुंगलोमदगी मागी नुपिना
ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯑꯕꯣꯏꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯨꯝꯃꯣꯛ ꯑꯃꯗꯤ ꯗꯤꯟ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯗꯨꯅ ꯃꯇꯣꯝꯇ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄꯗ ꯈꯪꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯊꯥꯗꯈꯤꯕ ꯑꯁꯇꯥꯎꯗꯤꯜ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯗꯨꯅ ꯃꯁꯥꯗꯣ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯣꯅꯤꯗꯤ ꯁꯤꯊ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯗꯣ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯤ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯑꯗꯣ ꯃꯊꯟꯇ ꯃꯈꯨꯠꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯖꯔꯤ ꯑꯗꯨꯒ ꯑꯣꯏ ꯀꯔꯤꯅꯣ ꯅꯤꯡꯊꯤꯖꯅ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯁ ꯀꯔꯤꯒꯤ ꯀꯧꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯥꯗꯒꯤꯅꯤ ꯑꯩꯅ ꯀꯧꯖꯔꯛꯂꯤꯕꯁꯦ ꯑꯗꯨꯒꯅꯦ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯨꯃꯤꯠꯇꯨ ꯂꯧꯄꯥꯛꯂꯣꯝꯗ ꯀꯨꯔꯨꯛ ꯎꯠꯇꯨꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯂꯧꯄꯥꯛꯇ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯑꯣꯏ ꯂꯧꯄꯥꯛꯇ ꯑꯥꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯣꯏ ꯍꯧꯖꯤꯛꯇ ꯂꯧꯄꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯐꯝꯃꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯈꯤꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯁ ꯌꯥꯔꯁꯦ ꯅꯨꯡꯊꯤꯠ ꯇꯂꯛꯁꯤꯗꯅꯦ ꯉꯁꯥꯏꯅ ꯀꯣꯛ ꯀꯥꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯕ ꯍꯣꯏ ꯐꯧꯗꯨ ꯈꯔ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯂꯣꯏꯁꯜꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ ꯑꯩꯗꯤ ꯏꯅꯥꯛ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯥꯃꯦꯜ ꯍꯨꯜꯂꯤꯉꯩꯗꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯥꯃꯦꯜ ꯆꯥꯏꯕꯒꯤꯅꯦ ꯐꯧꯅ ꯏꯁꯤꯡꯗ ꯆꯣꯔꯣꯞ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯁ ꯌꯥꯔꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯕꯣꯏꯕꯨ ꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯕꯣꯏꯅ ꯐꯔꯦꯁꯦ ꯂꯧꯕꯨꯛꯅ ꯂꯧꯕꯨꯛꯀꯤ ꯊꯣꯛꯄ ꯏꯟꯖꯥꯡ ꯀꯔꯤ ꯊꯣꯡꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯅ ꯆꯒꯦꯝ ꯄꯣꯝꯍꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯅꯤꯅ ꯐꯔꯦꯁꯦ ꯑꯩꯅꯦ ꯆꯥꯛ ꯊꯤꯜꯂꯝꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯆꯪꯉꯛꯂꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒꯅꯦ ꯅꯤꯡꯊꯤꯅ ꯆꯪꯉꯛꯑꯣꯀꯣ ꯈꯨꯗꯩ ꯀꯩꯀꯩ ꯄꯨꯝꯅꯃꯛ ꯄ꯭ꯂꯥꯡꯈꯣꯛꯇ ꯂꯣꯏꯅꯃꯛ ꯂꯩꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯏꯅ ꯍꯣꯏꯗ ꯑꯩꯗꯤꯅꯦ ꯏꯔꯨ ꯏꯖꯕꯒꯥꯁꯦ ꯇꯜꯂꯕꯅꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯏꯖꯁꯤꯔꯗꯅ ꯑꯁ ꯃꯗꯨ ꯍꯪꯉꯣꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯕꯣꯏꯗꯣ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯄꯔꯞ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯀꯠꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯏꯊꯗꯨꯅ ꯃꯁꯥꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔꯤ ꯑꯗꯨꯝꯅ ꯂꯣꯏꯔꯒ ꯃꯍꯥꯛꯀꯗꯣ ꯈꯨꯗꯩ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡꯔꯣꯝꯗ ꯆꯪꯉꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯑꯕꯣꯏꯅ ꯍꯩ ꯂꯧꯕꯨꯛꯇꯒꯤ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯥꯛꯂꯕ ꯖꯥꯠꯂꯅꯦ ꯍꯩ ꯏꯟꯅꯔꯛꯀꯅꯨꯀꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯏꯃꯨꯡ ꯆꯧꯔꯕ ꯑꯗꯨꯗꯗꯤ ꯑꯕꯣꯏꯗꯣ ꯀꯤꯕ ꯈꯔ ꯐꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯅꯤꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯅ ꯆꯥꯛ ꯏꯟꯖꯥꯡ ꯄꯨꯝꯅꯃꯛ ꯊꯤꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯁꯨ ꯐꯝꯊꯗꯨꯅ ꯂꯧꯕꯨꯛꯇ ꯋꯥꯅꯒ ꯊꯕꯛ ꯁꯨꯔꯨꯕꯒ ꯆꯥꯛꯇꯣ ꯐꯅ ꯅꯤꯡꯊꯤꯅ ꯆꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯑꯕꯣꯏꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯛꯁꯥꯡ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯉꯤ ꯑꯕꯣꯏꯗꯣ ꯃꯃꯤꯠ ꯐꯛ ꯄꯥꯡꯊꯣꯔꯛꯂꯒ ꯃꯃꯠ ꯑꯗꯨꯅ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯇꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯄ ꯂꯩꯇꯦ ꯑꯕꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯂꯧꯕꯨꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯗ ꯀꯩꯗ ꯇꯧꯕ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕꯗ ꯇꯝꯅꯔꯦꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕ ꯍꯣꯏꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯒꯤ ꯑꯣꯖꯥ ꯋꯥꯀꯨ ꯆꯥꯕꯗꯣ ꯐꯈ꯭ꯔꯕꯅꯤꯗ ꯃꯍꯥꯛꯅꯅꯦ ꯑꯩꯁꯦ ꯉꯥꯏꯇ ꯂꯥꯏꯌꯣꯛꯅꯒꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯉꯥꯜ ꯑꯃ ꯌꯥꯎꯔꯤ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯕꯒꯤ ꯃꯉꯥꯜ ꯑꯃ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯤꯡꯁꯤ ꯉꯥꯏꯇ ꯎꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤ ꯂꯥꯏꯕꯨ ꯌꯥꯝꯅ ꯀꯤꯒꯅꯨ ꯍꯥꯏꯔꯛꯈꯤꯕꯗꯨ ꯊꯣꯛꯂꯔꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯤꯠ ꯑꯃ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯟꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯃꯇꯣꯝꯇ ꯈꯟꯖꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯍꯨꯏ ꯑꯗꯨꯅ ꯀꯨꯜꯂꯝꯕꯗꯒꯤ ꯈꯪꯈꯣꯡ ꯈꯣꯡꯉꯤ ꯑꯗꯨꯝꯅ ꯍꯨꯏ ꯑꯗꯨꯅ ꯈꯪꯈꯣꯡ ꯈꯣꯡꯕ ꯑꯗꯨꯗ ꯑꯕꯣꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯛ ꯑꯗꯨꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯍꯨꯏ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯥꯝꯅ ꯍꯧꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯀꯅꯥ ꯂꯥꯛꯄ ꯆꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯃꯅꯥ ꯁꯤꯡꯅꯥ ꯊꯥꯔꯤꯕꯁꯤꯡ ꯑꯗꯣ ꯆꯥꯊꯣꯛꯄꯗꯣ ꯃꯍꯥꯛ ꯎꯔꯤ
madu ubadagidi awai khonglai thuna haugatuna law lawduna salado hoiba chenthorei mahakna hek chenthokhibaga hui adu sumagi matung induna salsing adu da tana tana khongduna tanthukna ba honari aduma tawudagidi sansing ato makhoi gi thungalomda para para chenthokri matam adu da aboina konthu ngasina karana hangam liba jano hangtokpa hairaga lonsin ba haitaba jalane asomna ngang duna konthong ado lonsilli adugi matung mahak imung lomda amuk changakle adubu mahak tumthaba yadabadagi mafi marol losilladuna amaiba koji khembagi mayumda chadanabagi damakta sem sakhi asomna sem saba pungloi luraklabada mahakna monibu puiko kori matam atta monido maningda kol phengduna leiringai matamni matam aduda monina kaidorobagi haiduna maningdagi khumlai maduda aboido maningdomda laklaga hai ai ngasi ngarang si hakchang kya nungaiti mitsida nupa madu uduna leire aduga aigi sadasu kaino haidaba sahum kaya ma fangi amaiba matang yenuge nupa samara chanira pirudana adumna hairupa aduta moninasu hoi kon sipemga loidore masi samthuklaga pirage hairi maduda aboisu yaraduna hoi haiduna ngahak ngairi moni kon phengba loraduna mahaki mapuroiba aboida lupa chani piri masidagiri aboisu mahak amaiba koji khemagi mayum lomda lakhi asomna lapana haujikti koji khemagi mayum yori koji khembado sumangda leiduna karigumba thabak ama tawduna leirambani aboi changnakpa ubududa koji khembana nangbu aboi na chane hoi mani oja ai khurumjari yare chango kaidoraba ngasi na amu kaidoraba oja ai si handaksi mital lai ubudo amu horokle ado lai khoiram si hai bro hoi oja ai mital lai ubase kaya hainadi ngahan makai tobuga iman manadi handak ti ani uribasi lai mura karino khangri nupa gi mawong su mali ngahan nong masoi khoi le kai ta tractor ma accident thoidana tractor accident thopu numit adugi numidang do ai gi lokonda law khoibani arudagi di law khoiba loraga karaklaba matungda aina tractor dagi kumtha horoga yenbada tractor adugi maningda musin mubama naplaga inakribani adu lai khoram se hairagadi polam jeram khara changani madu langdabadi yaroine ko hoi oja baiba hektama langbi rasi ai kaidau jo haibano che ai changada polam singdo haiyase hai manam naiba ma yaraklo aduga lei angang bane angau bane aduga hangapalamaga yarao adugi matungda lai ama khoiramsi cheng kari kara changada basindubudi aigidagi dum puthok lage aigida khara leire hoi oja maiba adudi hai manam naiba haiba sibu kari hai oigedoribano champrara kari no am poro hoi ani oja ardi ai muk chare asona hairaga avoido khunglai thuna parpap amuk chakkai aduga mayum lomda halaklaga mahaki nupi monidaga amata haidabida mahakna champra ama makhoi panbado hektatlaba matungda lei koi thiri lei angang ba amadi angubadi mahakna phangle adubu hangapandi thibade am warami asumna mahakna leikai chatuna asum thirakpada haujikti lei hangam panado thengnari masidagidi aboina lei hangam panado yumgi yumpu aduda hainarabagi tungda hektuna purakle asumna hando hanjin tawringaida numidang wairamgi pung ahum khara henjin khrabani masidagidi koji khembagi manakta aboido laktuna lai khoirambinaba hairi masidagidi koji khemanasu hoi haiduna lai khoiramnaba sem sari matamaduda koji khemara aboy oja nangi sidi lokpak chatlaga khoiramdaba yaroi dori nangbu lokpakta arak akhang nakhiba lai khibro hoi lokpakta makti natti lowdagi karakta kanda aigi nupina korokpada khawpre khangkhibamdi laikhre maduna taba lokpakta nahakna swai laukhiba ki khibaga laikhibra haiba adugiti yam ki khajai doja aigi tungdabu butunaga pamel chaikhlai primini kari butuna pamel chai haiba hoine oja ai maduda kidana yumtana chilakhibani phare nangna pamel chai hariba mafam madumagada lai khoramdaba yararoi lo aiga punna chatlasi asomna haiduna amaiba koji khemba amadi avoido ngasai mahana pambel hunkhiba lokpak aduda lakle makoda lakle base numedang wairamgi pung mari khara helabani numit tarom tawslaklaba matamni
ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯁꯤꯜꯂꯛꯂꯦ ꯚꯨꯠꯇꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯠꯈꯤꯗꯅ ꯑꯩ ꯀꯔꯤ ꯇꯧꯕꯒꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣꯅꯦ ꯑꯩꯁꯤ ꯑꯃꯥꯏꯕꯅꯤꯅꯦꯕꯣ ꯃꯈꯣꯏꯒꯨꯝꯕ ꯂꯩꯅꯥꯎ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯂꯧꯄꯥꯛ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯐꯨꯒꯗꯧꯔꯤꯕꯅꯤ ꯍꯩ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯂꯧꯄꯥꯛꯇꯕꯨ ꯂꯥꯏꯒ ꯅꯝꯁꯤꯜꯂꯒ ꯐꯨꯕ ꯍꯥꯏꯕ ꯐꯨꯒꯗꯧꯔꯤꯕꯅꯤ ꯍꯦꯛꯇ ꯑꯣ ꯑꯃꯥꯏꯕꯁꯤꯡꯁꯤ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ ꯑꯣꯖꯥꯁꯦ ꯍꯩꯗꯤ ꯑꯣꯈꯥꯛ ꯍꯩꯕꯖꯥꯠꯅꯤꯍꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯔꯤꯕꯁꯤꯗꯤ ꯈꯖꯤꯛꯇꯅꯤ ꯏꯇꯥꯎ ꯋꯥꯀꯨ ꯖꯥꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯑꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯩꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯟꯅ ꯁꯤꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯔꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯐꯔꯦꯁꯦ ꯅꯪꯒꯤ ꯂꯧꯄꯥꯛꯇꯨꯕꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯇꯨ ꯑꯁꯤꯗ ꯆꯨꯊꯦꯛ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯌꯥꯔꯅꯤ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯆꯨꯊꯦꯛ ꯑꯁꯤꯗ ꯂꯥꯏꯌꯣꯛꯅꯔꯤꯕꯅꯤꯅꯦ ꯐꯔꯦ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯧꯄꯥꯛ ꯑꯗꯨꯒꯤ ꯂꯧꯔꯤ ꯀꯥꯆꯤꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯂꯧꯔꯤ ꯀꯥꯆꯤꯜ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯇꯞꯅ ꯐꯝꯊꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯂꯧꯄꯥꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯕꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯕꯗꯣ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯇꯥꯍꯧꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯗꯣ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯌꯦꯡꯊꯣꯔꯛꯏ ꯑꯁꯨꯝꯅ ꯑꯕꯣꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯇꯨꯡꯗ ꯌꯦꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯈꯪꯗꯨꯅ ꯑꯩ ꯊꯣꯔꯥꯏ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣꯃ ꯆꯕꯨꯛ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯅꯪ ꯁꯤꯗꯤꯕꯣ ꯅꯔꯤꯟꯗꯤ ꯑꯣꯈꯛ ꯆꯥꯎꯗꯕ ꯃꯤꯅꯤ ꯍꯩ ꯅꯪꯉꯣꯟꯗꯕꯨ ꯂꯥꯏꯕꯤꯠ ꯄꯥꯜꯍꯜꯂꯝꯂꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ ꯐꯔꯦꯁꯦ ꯆꯕꯨꯛ ꯂꯥꯛꯀꯦꯔꯥ ꯖꯕꯣꯡ ꯏꯔꯣꯏꯒꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯕꯁꯨ ꯑꯩ ꯈꯨꯝꯃꯣꯏꯀꯣ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯨꯕ ꯂꯥꯏꯅꯤ ꯍꯦꯛ ꯁꯣꯏꯕꯗ ꯅꯪ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯏꯗꯣ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯧꯔꯛꯀꯅꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗꯤ ꯑꯕꯣꯏꯅ ꯋꯥ ꯉꯥꯡꯗꯅꯕ ꯑꯃꯗꯤ ꯀꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯂꯥꯏ ꯇꯥꯏꯅꯔꯤꯉꯩ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯃꯗꯒꯤ ꯑꯃꯗ ꯊꯝꯗꯨꯅ ꯂꯥꯏ ꯀꯟꯅ ꯇꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯥꯡ ꯆꯤꯛꯄꯅꯦ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯇꯥꯁꯜꯂꯛꯑꯦ ꯃꯝꯁꯜꯂꯛꯑꯦ ꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯕꯨꯠꯇꯣ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯅꯥꯟꯊꯩ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒꯗꯤ ꯑꯕꯣꯏꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅ ꯉꯥꯡꯂꯕꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯕꯣꯏꯗꯤ ꯄꯥꯈꯠꯈꯤꯕꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯊꯛ ꯅꯤꯛꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯋꯣ ꯈꯣꯡꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯕꯗꯨ ꯂꯝ ꯍꯦꯜꯂꯕꯗꯤ ꯃꯦꯟꯁꯤꯟꯕ ꯇꯥꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨꯀꯣ ꯍꯟꯇꯛꯃꯨꯛꯀ ꯍꯦꯛ ꯉꯥꯡꯉꯛꯂꯕꯗꯤ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯦꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯧꯔꯤꯗ ꯅꯥꯟꯊꯈꯤꯕꯗꯣ ꯑꯃꯨꯛ ꯅꯥꯟꯈꯠꯂꯛꯏ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯑꯕꯣꯏꯗꯣ ꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯉꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯛꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯀꯠꯂꯤꯕ ꯄꯣꯠꯁꯤ ꯆꯥꯕ ꯆꯤꯟꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯊꯤꯡꯅꯕ ꯌꯥꯗꯦ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯒꯅꯨ ꯆꯠꯂꯣ ꯀꯣꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯕꯣꯏꯕꯨ ꯃꯥꯡ ꯊꯥꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯑꯧꯝ ꯂꯥꯎꯅ ꯆꯥꯔꯤꯕꯗꯣ ꯑꯕꯣꯏꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯌꯦꯡꯕꯗꯤ ꯌꯦꯡꯊꯣꯛꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯕꯣꯏꯁꯨ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯕ ꯃꯇꯨꯡꯗ ꯗꯈꯤꯅ ꯂꯨꯄꯥ 100 ꯀꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ
ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯛꯂꯕꯒꯤ ꯇꯨꯡꯗ ꯑꯕꯣꯏꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯂꯨꯄꯥ 100 ꯑꯗꯨꯅ ꯑꯕꯣꯏꯅ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯆꯪꯗꯨꯅ ꯉꯥ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯩ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤ, ꯃꯤꯁꯤꯡꯁꯦ ꯑꯃ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯃꯨ ꯊꯦꯡꯅꯩ ꯍꯥꯏꯕꯁꯤ ꯉꯥꯛꯇ ꯉꯥꯏꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯃꯀꯥ ꯂꯥꯜꯂꯨꯔꯕ ꯑꯕꯣꯏꯗꯣ ꯃꯃꯥꯏꯗꯣ ꯈꯪꯂꯥꯡ ꯂꯥꯡꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯠꯍꯧꯗꯕ ꯌꯥꯗꯦ, ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯂꯥꯏ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯎꯔꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯕꯣꯏꯅ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨꯗ ꯃꯣꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯅꯤꯅ ꯉꯥ ꯑꯗꯣ ꯁꯦꯝꯃꯛꯂꯣ, ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯕꯣꯏꯅ ꯉꯥ ꯑꯗꯣ ꯁꯦꯝꯂꯤ, ꯑꯗꯨꯒ ꯃꯣꯅꯤꯅ ꯆꯥꯛ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯃꯣꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯕꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? ꯃꯤꯅ ꯍꯥꯏꯅꯕꯗ ꯐꯅ ꯌꯥꯝꯅ ꯎꯕ ꯌꯥꯎꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯝꯅꯒ ꯇꯧꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯏꯅꯔꯣꯏꯗꯣꯔꯤꯗ꯫ ꯍꯩꯃꯥ, ꯅꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯒꯤ ꯍꯥꯏꯅꯔꯣꯏꯗꯣꯔꯤꯕ? ꯃꯄꯥꯟ ꯊꯣꯛꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯣ, ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯂꯥꯏ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯕ ꯑꯀꯟꯕ ꯃꯄꯥꯟ ꯆꯤꯟꯕꯤꯔꯝꯗꯅ ꯂꯥꯏꯁꯤ ꯄꯪꯎꯗ ꯎꯈ꯭ꯔꯕ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯋꯥꯀꯨ ꯑꯣꯖꯥ ꯑꯃꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯀꯣꯏꯖꯤꯈꯦꯝꯅꯁꯨ ꯍꯥꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯂꯥꯏꯃꯤꯠꯇꯨ ꯎꯗꯅꯕ ꯀꯩꯅꯣꯝꯃ ꯇꯧꯔꯣ ꯍꯥꯏꯌꯨꯗꯅ꯫ ꯍꯥꯏꯔꯤꯕꯅꯤꯍꯦ, ꯃꯈꯣꯏꯁꯨ ꯂꯥꯏꯗꯤ ꯈꯣꯏꯔꯝꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯀꯌꯥ ꯍꯩꯕ ꯌꯧꯗ ꯃꯥꯜꯂꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯏꯟꯖꯥꯡ ꯁꯦꯝꯕꯗ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯥꯛꯄ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯦꯁ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯄꯥꯏꯕꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏ ꯁꯥꯕꯤ ꯍꯥꯏꯕ꯭ꯔꯣ? ꯂꯥꯏ ꯁꯥꯕꯤ, ꯆꯨꯝꯃꯤ, ꯂꯥꯏ ꯁꯥꯕꯤꯗꯨꯅ ꯀꯝꯗꯧꯕ? ꯂꯥꯏ ꯁꯥꯕꯤꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯂꯤꯕꯖꯥꯠꯅꯣ? ꯃꯍꯥꯛꯇꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯁꯣꯏꯗꯅ ꯍꯪꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯖꯦꯁ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯊꯪ ꯐꯥꯛꯗꯣꯛꯇꯨꯅ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯄꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯒꯤ ꯁꯔꯨꯛ 9 ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯁꯤ ꯁꯔꯨꯛ 9 ꯍꯩꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯗ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯁꯤꯕꯅꯣ? ꯑꯣ, ꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯇꯝꯗ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ, ꯌꯦꯡꯊꯤꯅꯕ ꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ, ꯑꯗꯨꯅ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯣꯔꯦꯟ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯂꯣꯏꯅꯃꯛ ꯍꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯖꯦꯁꯀꯤ ꯂꯣꯏꯅꯕꯤ ꯂꯤꯂꯥꯕꯇꯤꯗꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯗꯒꯤ ꯔꯥꯖꯦꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯊꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯃꯍꯧꯁꯥꯒꯨꯝ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯀꯦꯟꯗꯜ ꯑꯃꯗꯤ ꯍꯩꯔꯨꯛ ꯂꯩꯔꯨꯛ ꯈꯔ ꯄꯥꯏꯔꯒ ꯃꯍꯧꯁꯥꯒꯨꯝ ꯉꯔꯥꯡ ꯅꯍꯥꯟ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯡꯗꯣꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯣꯟꯈꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯧꯒꯨꯝ ꯃꯔꯤꯛ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯈꯔ ꯄꯥꯏꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯔꯥꯖꯦꯁꯅ ꯃꯍꯥꯛꯅ ꯍꯪꯒꯦ ꯈꯟꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯃꯥꯏꯕꯒꯤ ꯁꯔꯨꯛ 9 ꯍꯥꯏꯕꯗꯣ ꯌꯧꯅꯅꯕ ꯇꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯃꯥꯏꯕꯁꯤꯡꯅ ꯀꯧꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯄ꯭ꯔꯥ? ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤ ꯁꯣꯟꯕ ꯃꯇꯝꯗ ꯅꯍꯥꯛ ꯍꯦꯛꯇꯃꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯥꯕꯤ ꯑꯗꯨꯅ ꯔꯥꯖꯦꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯍꯧꯖꯤꯛꯁꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯈꯪꯅꯤꯡꯂꯕ ꯑꯃꯗꯤ ꯁꯔꯨꯛ 9 ꯑꯗꯣ ꯍꯩꯕꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯤꯟꯐꯥ ꯄꯨꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯤꯡ ꯑꯃ ꯄꯥꯡꯉꯨ꯫ ꯃꯗꯨ ꯅꯍꯥꯛꯅ ꯍꯦꯛ ꯄꯥꯡꯕꯒ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯅꯥꯏꯗ꯭ꯔꯕ, ꯍꯩ ꯁꯤꯡꯂꯕ, ꯑꯉꯛꯄꯅ ꯊꯜꯂꯕ ꯁꯛꯇꯤ ꯀꯌా ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯔꯥꯖꯦꯁꯇ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯀꯔꯤ ꯑꯍꯦꯟꯕ ꯁꯛꯇꯤ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯉꯣꯟꯗ ꯑꯩꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ
ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕꯗꯤ ꯅꯍꯥꯛ ꯑꯣꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯁꯟ ꯑꯃꯗꯤ ꯅꯣꯡꯁꯥ ꯐꯥꯎꯕ ꯑꯣꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯦ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗꯨꯅ ꯆꯠꯄꯁꯨ ꯉꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯉꯝꯃꯛꯀꯗꯧꯔꯤꯕꯁꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯔꯤꯅꯣ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯍꯥꯏꯕꯕꯣ ꯂꯥꯏꯔꯦꯝꯕꯤ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛ ꯍꯥꯟꯅ ꯇꯥꯈꯣ ꯅꯪꯅ ꯉꯝꯒꯗꯧꯔꯤꯕꯁꯦ ꯑꯁꯤꯗ ꯅꯠꯇꯦ ꯂꯥꯏꯒꯤ ꯃꯔꯣꯟ ꯑꯃꯗꯤ ꯂꯥꯏ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯊꯝꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟ ꯑꯃꯗꯤ ꯂꯥꯏꯕꯨ ꯀꯔꯝꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯥꯏ ꯀꯔꯝꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯏꯔꯤꯕ ꯂꯥꯏꯔꯤꯛꯅꯤ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕꯗꯨ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯆꯤꯟꯐꯥ ꯄꯨꯅꯤꯡꯕ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯉꯝꯍꯟꯒꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯑꯃ ꯄꯥꯡꯒꯗꯕꯅꯤ ꯍꯣꯏ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯄꯥꯡꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯃꯥꯏ 29 ꯁꯨꯕꯗ ꯌꯥꯎꯔꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯍꯥꯛꯅ ꯂꯥꯏꯌꯦꯛ ꯑꯃ ꯂꯩꯃꯥꯏꯗ ꯌꯦꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯥꯏꯌꯦꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯁꯤꯡꯗ ꯊꯝꯃꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯒꯗꯕꯅꯤ ꯃꯗꯨ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯥꯗ ꯏꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯄꯥꯔꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯕꯒ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯏꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯈ꯭ꯔꯤꯕ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯐꯪꯖꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁ ꯃꯍꯥꯛ ꯆꯥꯡ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯤ ꯃꯤ ꯃꯁꯛ ꯎꯍꯟꯗꯨꯅ ꯆꯠꯄ ꯑꯃꯗꯤ ꯑꯣꯅꯤꯡꯕꯗꯅ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯉꯝꯒꯗꯧꯔꯤꯕꯁꯦ ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯅ ꯈꯪꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯇꯤ ꯐꯤꯂꯝꯗ ꯇꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯑꯁꯦ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯟꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯁꯥꯕꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯦꯛꯀꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯆꯪꯅ ꯇꯝꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯗꯩꯁꯤꯗ ꯄꯜꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯂꯥꯡꯁꯤꯟꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2-3ꯗꯤ ꯆꯪꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯁꯥꯕꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯁꯨ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯉꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯟꯅ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯪ ꯑꯃ ꯃꯪꯈꯤ ꯁꯨꯛꯂꯃꯝꯂꯕ ꯑꯍꯤꯡꯅꯤ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯂꯩꯔꯛ ꯑꯃꯗ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯋꯥꯀꯨ ꯆꯥꯝꯕꯗꯨꯅ ꯂꯩꯔꯛ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯏꯇꯥꯎ ꯋꯥꯀꯨ ꯆꯥꯝꯕ ꯅꯠꯇꯕ꯭ꯔꯅꯦ ꯅꯪꯕꯣ ꯏꯇꯥꯎ ꯃꯥꯅꯤꯅꯦ ꯏꯇꯥꯎꯗꯤ ꯃꯇꯧ ꯀꯝꯗꯧꯉꯁꯤꯗ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯏꯇꯥꯎꯅꯦꯅ ꯈꯪꯂꯤꯕꯗꯣ ꯉꯥꯏ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯋꯥꯀꯨ ꯆꯥꯝꯕ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯒꯤ ꯏꯍꯤꯡ ꯍꯤꯡꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯀꯔꯤ ꯄꯥꯎ ꯇꯥꯕꯅꯣꯅꯦ ꯏꯇꯥꯎ ꯋꯥꯀꯨ ꯆꯥꯝꯕ ꯏꯇꯥꯎ ꯋꯥꯀꯨ ꯆꯥꯝꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯋꯥꯔꯣꯝꯗ ꯏꯇꯥꯎ ꯑꯩꯕꯨ ꯁꯤ ꯀꯥꯏꯅ ꯑꯗꯣ ꯏꯇꯥꯎꯗꯤ ꯀꯝꯗꯧꯅ ꯄꯥꯟꯕꯤꯔꯤꯕꯒꯦ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯗꯨꯅ ꯀꯝꯗꯧ ꯂꯩꯔꯤꯕ ꯀꯔꯤꯅꯣꯅꯤ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯇꯥꯎꯁꯤ ꯁꯤꯔꯦꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯄꯥꯎꯒ ꯑꯝꯇ ꯈꯪꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯑꯩꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯐꯥꯎꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯃꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯕ꯭ꯔꯣ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯇꯥꯎ ꯀꯣꯖꯤ ꯈꯦꯝꯕ ꯅꯇꯥꯎ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯇꯩ ꯀꯔꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯦꯁꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯔꯕꯒꯤ ꯇꯨꯡꯗ ꯅꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤꯕꯨ ꯊꯥꯗꯣꯔꯛꯀꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯑꯔꯥꯏꯕ ꯑꯣꯏꯔꯒꯗꯧꯔꯤꯕꯅꯤ
ꯀꯔꯤꯒꯨꯝꯕ ꯂꯩꯁꯥꯕꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕꯇ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎꯅ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯃꯍꯥꯛꯄꯨ ꯈꯥꯝꯕꯤꯌꯨꯅꯦ ꯏꯇꯥꯎ ꯑꯩ ꯍꯌꯦꯡꯗꯨ ꯁꯣꯏꯗꯅ ꯆꯠꯂꯒ ꯑꯩ ꯃꯥꯕꯨ ꯈꯥꯝꯂꯨꯒꯦ ꯑꯗꯣ ꯏꯇꯥꯎꯅ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯏꯇꯥꯎ ꯐꯥꯒꯤ ꯑꯗꯨꯛ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎꯒ ꯑꯔꯨꯕ ꯋꯥꯐꯝ ꯑꯁꯦ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯅꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯈ꯭ꯔꯣ ꯑꯩ ꯂꯩꯔꯝꯂꯦꯟꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ ꯏꯇꯥꯎꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯀꯗꯕꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯏꯇꯥꯎ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏ ꯐꯔꯦ ꯏꯇꯥꯎ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯀꯨ ꯆꯥꯝꯕ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯝꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯑꯗꯨꯒ ꯀꯣꯏꯖꯤ ꯈꯦꯝꯕꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯈꯥꯝꯕꯒ ꯀꯣꯏꯖꯤ ꯈꯦꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯏꯇꯥꯎꯅ ꯍꯥꯏꯕꯗꯨꯕꯨ ꯑꯩꯒꯤ ꯏꯆꯦ ꯅꯨꯄꯥ ꯔꯥꯖꯦꯁꯁꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯔꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯗꯨꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯖꯤ ꯈꯦꯝꯕ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯔꯥꯖꯦꯁ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯒꯝ ꯒꯝ ꯂꯥꯛꯏ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯑꯁ ꯄꯥꯈꯠꯇ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯌꯦꯟ ꯈꯔ ꯂꯣꯏꯕꯗꯣ ꯑꯃ ꯁꯤꯔꯝꯃꯦ ꯍꯥꯏꯕ ꯏꯍꯦ ꯌꯦꯟ ꯁꯤꯔꯝꯕꯒꯤ ꯅꯪ ꯑꯗꯨ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯌꯦꯟ ꯁꯤꯔꯝꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅꯗꯤ ꯑꯩꯒ ꯁꯤꯔꯝꯂꯕꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯋꯥꯊꯗꯅ ꯁꯤꯒꯗꯧꯔꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯁꯤꯕꯗꯨꯁꯨꯅꯦ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯉꯛꯇꯣ ꯇꯠꯂꯒ ꯁꯤꯍꯧꯋꯦ ꯍꯥꯏꯕ ꯀꯔꯤ ꯃꯉꯛ ꯇꯠꯂꯒ ꯁꯤ ꯍꯥꯏꯕ ꯍꯩ ꯂꯥꯎꯔꯣ ꯌꯦꯡꯒꯦ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤ ꯍꯧꯖꯤꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯦꯟ ꯑꯃ ꯃꯉꯛ ꯇꯠꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯃꯉꯛ ꯇꯠꯈꯤꯕ ꯌꯦꯟ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯆꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯔꯛꯂꯕꯒꯨꯝ ꯑꯗꯨꯗ ꯅꯠꯇꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁꯅ ꯃꯁꯤꯕꯨ ꯉꯔꯥꯡ ꯑꯩꯅ ꯀꯧꯊꯣꯛꯈꯤꯕ ꯂꯩꯁꯥꯕꯤꯅ ꯆꯥꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯤꯗꯨꯕꯣ ꯍꯥꯏ ꯀꯩꯁꯨ ꯅꯠꯇꯦꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯑꯁ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯄꯟꯈ꯭ꯔꯤꯗꯨꯗꯤ ꯑꯦꯔꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯁꯤꯔꯤꯕꯁꯦ ꯌꯦꯟꯕꯥꯅꯤ ꯌꯦꯟꯕꯤ ꯑꯣꯏꯔꯝꯃꯗꯤ ꯈꯔ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗ ꯑꯁꯨꯝꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯄꯇꯤꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯕꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯝꯇ ꯆꯧꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯤꯂꯥꯕꯇꯤ ꯑꯃꯗꯤ ꯔꯥꯖꯦꯁꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯣꯕꯦ ꯂꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯑꯁ ꯄꯥꯕꯨꯡ ꯃꯅꯤꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯈꯔ ꯂꯣꯏꯕꯅꯦꯕ ꯑꯗꯨꯗꯅꯦ ꯌꯦꯟꯕꯥ ꯑꯃꯅꯦ ꯃꯉꯛ ꯇꯠꯂꯒ ꯁꯤꯔꯒ ꯂꯩꯔꯝꯃꯤꯕ ꯌꯦꯟꯕꯥ ꯑꯃ ꯃꯉꯛ ꯇꯠꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯕ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯁꯅ ꯏꯀꯨꯕꯣꯛ ꯌꯥꯔꯅꯤꯗ ꯌꯦꯡꯉꯨꯅꯨꯗ ꯃꯉꯛ ꯆꯞꯄꯒ ꯁꯤꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯄꯥꯕꯨꯡ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯤꯂꯥꯕꯇꯤ ꯄꯥꯕꯨꯡ ꯑꯩ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯁꯤ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯒ ꯑꯝꯇ ꯊꯛꯇ꯭ꯔꯤꯕꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯂꯣꯜꯂꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯤꯂꯥꯕꯇꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯀꯣꯏꯖꯤ ꯈꯦꯝꯕꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯑꯗꯣ ꯄꯥꯕꯨꯡꯅ ꯂꯥꯛꯄꯤꯕꯕꯨ ꯍꯥꯏ ꯔꯥꯖꯦꯁ ꯄꯥꯕꯨꯡ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯊꯨꯕꯗ ꯂꯦꯞꯅꯕ ꯇꯧ ꯃꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯅꯍꯥꯛꯅ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯃꯗꯣ ꯇꯧꯒꯅꯨ ꯑꯩꯅ ꯃꯗꯣ ꯄꯨꯝꯅꯃꯛ ꯈꯪꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯕꯁꯦ ꯑꯐꯕ ꯂꯥꯏꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ
matik chap charabani e kainone pabung na haibi bisu afaba line so hai aduga phajillaga thambadu yamna phai so hai kamdong na phajillaga thambasina karigi dum to phari banu jingnung gi lai sabi haibase mahakna kallingai gi matamda phattaba thabak kaya ma tawkhri hoi mahaki su laman khumba amani adubu haujikti mahanga laman khumba do loikhrabasu mahakna hek thadorokpaga mahakpu phajallamliba amaiba haiba amaiba khudimak loinamak hatkadori amaiba haiba sidi aikhoi miyoiba khudimak amaiba gumbani maramdi nang sungaide aina kokchi i hairabadi e hangamana thomu nang su hayo hainidana ha hida guli amata su takpa hainidana hoi babung adugidi aisu haijari poni aigi nupina natraga su aina khongam khulamba daiya gumba taruklabadi utuguli chau kaina adum taklibani adoni adumaina hek hidak takpa mi khudimak amaiba khar haiba amaiba khudimak loina chingi doctor su amaiba makhalamani maramaduna mahakna takna tumna amaiba khudimak loina hatkalaklabadi angang macha mayon khangdaba khar khatani hingugadaba adusu nongmani ni ki wani maramaduna mahak ado sungtha thadokpa yadi maru oina mana tanarkadoribasi mahaki mari makhong khangba mi singna ayambani manga tanarkadoribasi adu pabung maga aiga wari sanaba matamdadi mahana aigi aninga pamba loinamak pigane tana hairi nang kaudi kauru boire pabung aina ngaha nongmadu lewa tawraga lai ama kauthulubani aduda lai ado tholakhiri adagi aisi imungda dumak tumba changdabani matam maduda nong alakpada kindle do saudulaga lerami adagi aina nuksi sipajunati kindle sinna maram chadana sauduliba sibu kariginone haiduna mathangi nong ngambadasu aina thabak ado tawki matam maduda aigi pungdol makhong aduda marik karigumba khara paiba ubadagi aina changsin dule jingru matamda lairembi ado onthorakhibani madagi kaidoraba adagi lairembi aduga aiga wari sanarba matungda aina pamiba khudimak loina pige aduga mahakusu thadokadabani haiduna hairamlibani mahak thadokani haibasi machilmakna hairambrane pabung adumakti hairamdi mahakna hairamba haibabu aingonda layek ama pirei layek adu aingonda yeku aduga madu changada polam cheram khudimak sillangduna layek ado yeklaga mabu khairamgadabani dan hai aduma torobadi aise amaibagi saruk nipan haibadu haigane so hairam phare ngasi ahingsu ma kautholo aduga nakhoi ani yanari ba wafam ado amaiba koji khembana yadre haduna tam pabung ma ga igadi tha ani udaragum sia haduna hainakhre tha ani asida nangna kari tawgadoriba kariguma maram amagidi sod leinaramgani hayu kari maram lei hoi pabung achumbani mahana harakliba layek amadi changadoriba pulam cheram khudimak ato aina tha ani gi manungda loinamak silangke dana haikhibani maramadunani tha ani gi matam thanaribasi phare tha ani do ngaithokrasi aduga nahana hek mabu kokthokpaga amaiba koji khemana nangai ga unabase yadre haduna mongoda khagang kadabani natrabadi nangge sagai na tai amati ai khoi yauna siga doribani nangbu nangi nupi angang nusidabro pawung nungui nusi adoni nahakna mahai ado hairaga karisu kanaba phangoi ko arembada matam mangaga na thoi mangaga tokani pabung mahakna haibadadi aise oningbada onba ngamgani hai aduga paibasu ngamgani hai madudi saruk nipan bu hairabadi adumak ngamba ngaktani pabung di saruk nipan do haibirabani karigidamakta oningba onba ngamjibano masigi wafam sina hakna khanglaroi saruk nipan hairabasu amaiba adugi lairik ado paidrabadi haiba yabanati aduduga madudi thauna liba mi khatana parakanda khangbagi wani phare aina haibasini lairik adugi matangda nahak karigumbi ta thijilluragano pasu paruragano hayeng nangi polakkadoriba nacha adona sodena mathong mangam tawjakhigani ko asumna hainari ngai matam aduta lilabati do sa puduna thurai matam aduta lilabati na rajas amadi mapabong koji khembada sa do thangana ba piri matam aduta koji khembana sa do loksalli rajas na su sa do loksalli matam adu lilabati na karino hoji haina biribidubo kanano leisabi thadok phaibo nati mkhoi baba nangbu leisabi ga phajilura baba ai nana khangpotine sigi leisabi sina leisabi makhalamani chalo imung thabak tawcho as pabung kaino mai sibo kari su khaluruda masidi karigumba mani
ꯑꯗꯨꯒꯨꯝꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯔꯥꯖꯦꯁꯁꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤꯌꯦ ꯑꯗꯨꯗꯨꯒꯤ ꯂꯥꯏ ꯇꯥꯏꯅꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯂꯥꯏꯒ ꯁꯥꯟꯅꯔꯨꯔꯕꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯏ ꯁꯥꯟꯅꯒꯅꯣꯅ ꯑꯁ ꯁꯥꯟꯅꯗꯦ ꯃꯤ ꯄꯥꯕꯨꯡꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯅꯤ ꯌꯥꯔꯦ ꯆꯪꯉꯣꯁꯦ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯂꯥꯕꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯌꯥꯝꯅ ꯉꯛꯅ ꯄꯥꯕꯨꯡꯕꯨ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯂꯣꯏꯔꯦꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯑꯁꯨꯛ ꯁꯥꯔꯤꯕ ꯆꯥ ꯑꯁꯤꯕꯨ ꯄꯥꯕꯨꯡꯗꯤ ꯀꯝꯗꯧꯅ ꯊꯛꯏꯕ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯅ ꯂꯩꯋꯥ ꯑꯝꯇꯪ ꯁꯣꯜꯂꯒ ꯀꯥꯝꯈꯤꯕꯗ ꯎꯟꯃꯨꯛ ꯏꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯎꯟꯃꯨꯛ ꯏꯪꯉꯤꯕ ꯄꯣꯠꯇꯨꯅ ꯂꯩꯋꯥ ꯑꯝꯇꯪ ꯁꯣꯟꯈꯤꯕꯗ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯑꯁꯨꯝ ꯂꯩꯖꯍꯧꯔꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯏꯖꯤ ꯈꯦꯝꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯈꯜꯍꯧꯏ ꯑꯗꯨꯗꯤ ꯅꯍꯥꯟꯋꯥꯏꯗ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅꯒ ꯃꯩ ꯆꯥꯛꯍꯜꯂꯤꯕꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯕꯖꯥꯠꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯒ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯄ ꯇꯥꯔꯕ꯭ꯔꯥꯅꯦ ꯍꯣꯏꯗꯍꯦ ꯇꯣꯛꯂꯒꯦ ꯃꯗꯨ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯗꯦ ꯊꯕꯛꯇꯨꯝ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯔꯥꯖꯦꯁꯇꯣ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇꯁꯨ ꯊꯧꯔꯥꯡ ꯇꯧꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯊꯥ 2 ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥ 2 ꯌꯧꯁꯤꯜꯂꯛꯄ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯑꯗꯣ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯅ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯊꯥ 2 ꯉꯥꯏꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯔꯝꯗ꯭ꯔꯒꯅ ꯀꯩꯗꯧꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯪꯂꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯅꯍꯥꯛꯅ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯅꯨ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯂꯥꯛꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤꯅ ꯀꯔꯤꯃꯠꯇ ꯈꯪꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕ ꯊꯥ 2ꯗꯣ ꯍꯦꯟꯇꯣꯛꯇꯨꯅ ꯊꯥ 2ꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 19 ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯥꯖꯦꯁ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯡꯗꯣꯜ ꯃꯈꯣꯡ ꯍꯧꯔꯤꯕ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯔꯥꯖꯦꯁꯄꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯔꯥꯖꯦꯁ ꯌꯥꯝꯅ ꯍꯧꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯤꯂꯥꯕꯇꯤꯗꯤ ꯇꯥꯗꯕꯔ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯔꯥꯖꯦꯁ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯤꯕ ꯑꯁꯤꯕꯣ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯝꯗꯥꯏ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯞꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡꯗꯣꯜ ꯃꯈꯣꯡ ꯑꯗꯨꯗ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ ꯍꯧꯖꯤꯛ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯀꯧꯔꯨꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯩꯈꯣꯏꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯗꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯀꯧꯔꯛꯇꯕ ꯑꯗꯨꯗ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯌꯥꯝꯅ ꯀꯤꯈꯤ ꯑꯁꯨꯝꯅ ꯀꯤꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯁꯨꯝ ꯋꯥꯡ ꯆꯥꯎꯕ ꯑꯃꯗꯤ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯗꯣ ꯀꯔꯤꯅꯣꯝꯃ ꯇꯧꯕ ꯍꯧꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯄꯔꯞ ꯊꯣꯛꯇꯨꯅ ꯈꯥꯝꯍꯧꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯀꯤꯔꯁꯨ ꯀꯤꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯥꯖꯦꯁꯀꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯔꯥꯖꯦꯁ ꯌꯥꯝꯅ ꯋꯥꯅ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯣ ꯊꯥꯗꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯂꯩꯁꯥꯕꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥ 2ꯒꯤ ꯃꯇꯝ ꯊꯥꯅꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯅ
ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤꯅ ꯑꯩꯅ ꯌꯦꯛꯎ ꯍꯥꯏꯈꯤꯕ ꯂꯥꯏꯌꯦꯛ ꯑꯃꯗꯤ ꯆꯪꯒꯅꯤ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯔꯛꯂꯣ, ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯁꯤꯟ ꯂꯥꯡꯍꯧꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛ ꯑꯁꯦ ꯀꯧꯊꯣꯛꯇ꯭ꯔꯕꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯧꯊꯣꯛꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯃꯠꯇ ꯁꯤꯟ ꯂꯥꯡꯉꯨꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯔꯥꯖꯦꯁꯄꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯪꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯑꯣꯏꯔꯤꯕ ꯄꯨꯡꯊꯣꯜ ꯃꯔꯛ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯡꯊꯣꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯣꯔꯣꯠ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯂꯤ꯫ ꯄꯨꯛꯆꯦꯞꯇꯁꯨ ꯄꯨꯡꯗꯣꯜꯒꯤ ꯃꯁꯥꯅ ꯈꯤꯇꯠꯈꯤꯕꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯏ ꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯃꯁꯤꯗꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯍꯧꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯤꯂꯥꯕꯇꯤꯕꯨꯁꯨ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯂꯤꯂꯥꯕꯇꯤꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯔꯥꯖꯦꯁꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯜꯂꯒ ꯇꯨꯡꯂꯣꯝꯗ ꯁꯣꯔꯣ ꯔꯥꯛꯇꯨꯅ ꯆꯤꯡꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯈꯧꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯥꯖꯦꯁ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯪ ꯁꯨꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯪ ꯀꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯃꯈꯧꯔꯤ ꯃꯦꯠꯆꯟꯖꯔꯤꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯃꯟꯈꯤꯕꯅ ꯈꯔꯗꯤ ꯋꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥꯕꯇꯤꯅ ꯔꯥꯖꯦꯁꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯔꯥꯖꯦꯁ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯔꯥꯖꯦꯁ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯃꯈꯧꯔꯤ ꯀꯟꯅ ꯃꯦꯠꯁꯤꯟꯈꯤꯕꯒꯤ ꯃꯍꯥꯛ ꯂꯣꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯀꯔꯤꯅꯣ ꯅꯁꯥꯅ ꯇꯨꯝꯗ ꯅꯈꯧꯔꯤ ꯃꯦꯠꯁꯤꯟꯖꯔꯤꯕꯗꯨꯕꯣ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯅ ꯀꯔꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯈꯧꯔꯤ ꯃꯦꯠꯁꯤꯟꯖꯩ ꯍꯥꯏꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯃꯈꯣꯏ ꯄꯥꯕꯨ ꯅꯪꯁꯤ ꯉꯥꯎꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ, ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯑꯁ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯍꯥꯏ ꯂꯩ, ꯑꯩꯁꯦ ꯂꯥꯏ ꯁꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪꯕꯣ? ꯁꯥꯟꯅꯗ꯭ꯔꯒ ꯀꯔꯤꯅꯣ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯂꯥꯏ ꯁꯥꯟꯅꯒꯅꯨ ꯂꯩꯁꯥꯕꯤ ꯀꯧꯊꯣꯛꯀꯅꯣꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯔꯤꯅꯣꯕ? ꯑꯁ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯃꯤ꯫ ꯑꯩ ꯀꯩꯁꯨ ꯁꯥꯟꯅꯗꯦꯕ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯂꯥꯏꯔꯤꯛꯀ ꯄꯥꯏꯔꯗꯅ ꯇꯧꯔꯝꯃꯤꯗꯨꯅ ꯀꯔꯤꯅꯣ? ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯑꯩꯅꯦ ꯏꯁꯥ ꯌꯥꯝ ꯋꯥꯕꯅꯦ, ꯑꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯂꯥꯕꯇꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯔꯥꯖꯦꯁ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯅ ꯑꯁꯤꯗꯤ ꯇꯥꯏꯕꯪꯗꯁꯨ ꯀꯧꯏꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯀꯣꯜ ꯂꯤꯛ ꯈꯔ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯥꯗꯕꯒꯤ ꯃꯈꯣꯜꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯤꯂꯥꯕꯇꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯔꯥꯖꯦꯁꯄꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯖꯦꯁ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯄꯗ ꯊꯣꯡ ꯑꯗꯨꯗ ꯈꯨꯔꯥꯏꯅ ꯌꯩꯁꯟꯗꯨꯅ ꯈꯨꯔꯥꯏ ꯑꯗꯨꯁꯨ ꯍꯨꯕꯥꯠꯇꯨꯅ ꯏ ꯊꯣꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯣ ꯁꯦꯛꯅ ꯆꯣꯡꯗꯨꯅ ꯂꯤꯂꯥꯕꯇꯤꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯂꯤꯂꯥꯕꯇꯤꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯍꯩꯃꯥ ꯀꯩꯗꯧꯕꯤꯔꯕꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯈꯣꯡꯗꯨꯅ ꯀꯩꯗꯧꯔꯕ? ꯑꯁ ꯂꯣꯏ ꯏ ꯊꯣꯛꯑꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯛꯊꯠꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝꯗ ꯑꯩ ꯁꯤꯔꯦ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯂꯥꯎꯈꯤꯗꯥꯏꯅꯦ? ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯀꯩꯝꯇ ꯂꯥꯎꯗꯤꯌꯦ, ꯏꯁꯤꯡꯁꯤ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯑꯁ ꯂꯥꯎꯑꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯁꯄꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯁꯣꯐꯥ ꯑꯃꯗ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥꯕꯇꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯗ ꯕꯤꯇꯥꯗꯤꯟ ꯇꯩꯁꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯤ ꯌꯦꯠꯁꯟꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯅꯪ ꯑꯁꯦꯡꯕꯒꯤ ꯂꯥꯎꯈꯤꯗꯕ꯭ꯔꯣ? ꯑꯁ ꯂꯥꯎꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯅꯪꯁꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯣꯜ ꯂꯤꯛ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯒ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯣꯡꯕꯥꯜ ꯑꯁꯤꯗ ꯈꯨꯔꯥꯏꯅ ꯌꯩꯁꯟꯕꯗꯒꯤ ꯁꯣꯛꯂꯤꯕꯅꯤꯅꯁꯦ꯫ ꯑꯁ ꯑꯩ ꯂꯥꯎꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯖꯦꯁꯅ ꯐꯔꯦ ꯂꯥꯎꯗ꯭ꯔꯕꯅꯤꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯕꯒ ꯔꯥꯖꯦꯁꯀꯤ ꯃꯅꯥꯀꯣꯡꯗ ꯑꯃꯨꯛꯀꯁꯨ ꯔꯥꯖꯦꯁ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯔꯥꯖꯦꯁ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯍꯥꯛ ꯇꯨꯝꯊꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯃꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯔꯥꯖꯦꯁꯄꯨ ꯀꯧꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯑꯃꯠꯇ ꯀꯧꯔꯛꯈꯤꯗ꯭ꯔꯦ ꯔꯥꯖꯦꯁ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯃꯍꯥꯛꯄꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯗꯨꯅ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯉꯔꯥꯡ ꯈꯔ ꯁꯣꯛꯈꯤꯕ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯁꯤꯛꯂꯤ ꯇꯧꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯣꯡꯒꯥꯜꯗ ꯀꯣꯏꯖꯤ ꯈꯦꯝꯕꯗꯨ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯄꯥꯕꯨꯡ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯄꯥꯕꯨꯡꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯑꯩꯁꯨ ꯅꯪꯒ ꯑꯔꯨꯕ ꯋꯥ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩꯁꯤ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯅꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯑꯣꯐꯤꯁ ꯀꯥꯕ꯭ꯔꯣ ꯄꯥꯕꯨꯡ ꯉꯁꯤꯁꯤꯕꯨ ꯅꯣꯡꯃꯥꯏꯖꯤꯡꯗꯣ ꯀꯔꯤꯅꯣꯗ ꯔꯥꯖꯦꯁ ꯅꯪꯕꯨ ꯅꯣꯡꯃꯥꯏꯖꯤꯡꯗꯣ ꯀꯥꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯨ ꯑꯣꯐꯤꯁꯁꯨ ꯆꯠꯂꯤꯕꯅꯤ ꯑꯁ ꯄꯥꯕꯨꯡ ꯅꯆꯥꯁꯤ ꯍꯟꯗꯛꯁꯤ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯑꯗꯨꯅꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯁꯤ ꯑꯩꯗꯤ ꯅꯪ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯅꯤꯅ ꯆꯠꯊꯣꯛꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤꯅꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯋꯥꯔꯤꯅꯣ ꯑꯣꯏꯕꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯥꯡꯒꯣꯜꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯤꯂꯥꯕꯇꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯣꯏꯖꯤ ꯈꯦꯝꯕ ꯑꯅꯤꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯂꯤꯂꯥꯕꯇꯤ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯅꯪꯁꯨ ꯔꯥꯖꯦꯁ ꯇꯧꯅ ꯉꯥꯎꯕꯗ ꯌꯥꯎꯔꯦꯅꯦꯀꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯍꯣꯏ ꯉꯁꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅꯦ ꯅꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯅꯨꯃꯤꯠꯀ ꯄꯥꯗ꯭ꯔꯕ꯭ꯔꯃꯤ ꯑꯩꯃ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦꯍꯦ ꯑꯩꯁꯤ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯉꯁꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯃꯈꯣꯏ ꯇꯥꯃꯣꯁꯤ ꯑꯣꯐꯤꯁ ꯆꯠꯂꯣꯏ ꯑꯗꯨꯅ ꯊꯕꯛ ꯈꯤꯇ ꯇꯧꯃꯤꯟꯅꯒꯦꯗꯅ ꯈꯜꯂꯝꯃꯤꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯀꯥꯎꯈ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯕꯥꯅꯤꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯥꯏ ꯆꯠꯂꯣ ꯆꯥ ꯂꯣꯜꯂꯣ ꯆꯥ ꯊꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯂꯥꯕꯇꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯔꯥꯖꯦꯁ ꯃꯥꯒꯤ ꯃꯀꯨꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯗꯨꯃꯛ ꯀꯧꯏ ꯅꯍꯥꯟ ꯑꯍꯤꯡꯁꯨ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯩꯒꯤ ꯃꯪꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ ꯑꯩꯅ ꯃꯤ ꯑꯃꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕ ꯊꯣꯛꯂꯨꯕꯅꯤ ꯅꯪꯗꯤ ꯃꯗꯨ ꯀꯩꯗꯧꯕꯒꯤ ꯊꯣꯛꯂꯨꯔꯤꯕ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯃꯪꯗꯅꯤ ꯍꯣ ꯃꯪꯂꯥ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯅ ꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯩꯁꯤ ꯄꯥꯏꯔ ꯂꯪꯕꯗ ꯅꯠꯇꯅ ꯈꯧꯔꯤꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯍꯤꯡꯍꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯅ ꯀꯥꯡꯊꯣꯟꯗ ꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯅꯆꯥꯅꯨꯄꯤ ꯂꯤꯂꯥꯕꯇꯤꯗ ꯑꯩꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯍꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯂꯤꯂꯥꯕꯇꯤꯁꯤ ꯆꯥꯛꯈꯨꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯑꯩꯅ ꯂꯤꯂꯥꯕꯇꯤꯁꯤ ꯀꯩꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯄꯗ ꯌꯦꯡꯉꯨꯁꯤꯇꯨ ꯈꯨꯔꯥꯏꯒꯁꯤ ꯂꯣꯏꯅꯃꯛ ꯀꯥꯏꯔꯤꯕꯁꯦ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯏꯍꯤꯡ ꯑꯩ ꯂꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅꯗꯤ ꯏꯌꯦꯠ ꯌꯦꯠꯂꯦ ꯄꯥꯕꯨꯡ ꯃꯗꯨꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯁꯨꯝ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯪꯍꯥꯗ ꯑꯃꯗꯤ ꯅꯁꯥꯗ ꯑꯀꯤ ꯑꯈꯪꯕ ꯀꯌా ꯑꯃ ꯄꯤꯕ ꯍꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃ ꯇꯧꯔꯛꯂꯤꯕꯗꯨꯕꯣ ꯑꯇꯩ ꯀꯔꯤꯃꯠꯇꯒꯤ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯒꯤꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯅꯍꯥꯛꯇ ꯀꯔꯦꯝꯅꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯨꯡ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯊꯝꯂꯨꯔꯒꯦꯀꯣ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯅꯪꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯐꯒꯅꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯃ ꯇꯧꯕꯤꯔꯣ ꯂꯥꯏꯔꯤꯛꯇꯨ ꯄꯨꯕꯤꯈ꯭ꯔꯣ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯄꯥꯕꯨꯡ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯄꯤꯔꯤ ꯑꯗꯨꯃ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯥ ꯑꯗꯣ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥꯕꯇꯤꯅ ꯃꯄꯥꯕꯨꯡꯗ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯕꯨ ꯀꯔꯤꯅꯣ ꯃꯗꯨ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝ ꯄꯥꯅꯦꯕ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯁꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯅꯦ ꯉꯔꯥꯡꯁꯨꯅꯦ ꯃꯈꯧꯔꯤꯁꯤ ꯃꯇꯣꯝꯇ ꯃꯦꯠꯁꯤꯟꯖꯔꯒ ꯁꯤꯒꯦ ꯇꯧꯖꯔꯤꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯅ ꯄꯨꯈ꯭ꯔꯒꯅꯤ ꯑꯗꯨꯗꯒꯤ ꯂꯣꯏ ꯐꯔꯗꯧꯅꯤꯀꯣ
asomna wari watai khara sanarabagi tungda haujikti koiji khemado mayum lomda halakli rajas amati lilabati su yumaduda atumak lehauri asomna tawduna matam madu haukri numidangi matamni matam aduda rajas na haikiba adugum koiji khembagi manakongda nupi amanna amaiba nangu taribro amuka thulu haiduna hanna kawbaki khonjelama koiji khembana taki asomna waku jamna tumlingaida amaibo amuka tholo haibani haiduna hanjin kawrakpa adutta koiji khemado makeup thorakli masidagi di koiji khemba mapana tamat thorai mahana thorakpadati laisabi ado leptuna lerami madu ubada amaiba koiji khembana oi nangdi mafam masida karigidamukta lakliba chalo nangbu khangaduna aigi imak nupa aduna ngahak kauthulura male sanarura male adubu nakoyani haina khibagi matungina tawgudaba thabak khudimak aingoda loina makhairikle adubu haujikti nahakna hariba thabak khudimak ato aina khangdi ujingayadi khara mafaido haujikti aina khangle ure maramadura nahakna tawriba thabak ato kaidunungda oithoklei maramadura nahak mafam masida amukhna laklaganu chalo fajana hainari asida yanasi adumna hairupa adutta lesabi aduna amaiba aduda songsillaklaga kari nangkumba karslitaba amaiba amana aibu tarmanatikla asomna hairaga koji khembu masam paiduna singduna suro laktuna laimaida inthai matamaduta koji khembato sumak aduta ki phu awallekle aduga mahaki suhaijaba lewa mantra kaya sonduna khudombi amati khuyai aduda nosinaraga lewa solaga laiba aduta nammi adumna tawpa adutta magi mamangda lepliba lairembi ato mafam arutaki khangchong songthoi maramdi manga leriba jaga ado burubur putharakadoribani adumna putharaga lairembi ado patan manungda namsingi hajwa taruklibani maramdi amaiba koji khemsu araiba amaiba amanati maksu amaiba singdagi khwaidagi thoidok hendokna hairaba saruk nipan haibado hairabani madugi sumathakta mahaki marup aduna piramba saruk tara hariba laik adusu mahana parurabani maramadona mahak sukhara makai khanglibani aduma torokpadu lairembi aduna sauraduna aina tawkiba aina tambikhiba lewa mantra asina aingonda phawba sijinraknaba phai khangani amaiba nang ngasidi aigi khuta yaibi lowba tabani haramlaga mahakisu mahaki tunglomdagi thauraba ta ama khanghauduna lawthorakli aduga amaiba koji khembatamna langakli adumna langakpaduda amaiba koji khembana khonglai thuna chongthokpadagi ta aduna ti palhautri leimaidoi yumki adubu angakpani ta adu leimaide hek yungbaga mafam khangdana mangki masidagi di koji khembana o fare nangi sidi sabi chaitheng khara pinasi haibagi wana chai yaibi launasi angambana hanasi haibagi mawongde adu baibadi fare aisu aina ngamba thakta honarakpa tari khangani nang asomna hairamlaga koji khemba imda sangkhri matamaduda mahaki matungda magi matungda leriba lairembi aduna inraknaba honai adubu koji khembana lewa mantra khara soramlaga mafam madaida lai ama chingambadagi changakpa duma ngamdana lehauri masidagi di koji khemana imungda prap changkharga mahakisu mana sem saduna thamjaba yamna magun leiraba amadi laitin kayabu kapthaba ngamba tel ado puduna thorakle tel adu ubada lairembe do kharati khautak sai mahak sodana maithira gadra haiduna amadi tel adugi magul do kayamu yamna sathibanu haiba mahak khangjibani masidagi ti lairembe aduna noklaga kidaba saduna nahagna adumna tawraga aina kigidab nati aigi su aigi oijaba tenbunga anaba khulai lei haiduna chunggo yama puthurakli adubu koji khembana madu uraga nokladuna fare nangi chunggo yaduna ngakpa ngambra yengjau haiduna mahana pariba ten aduda lewa mantra kaya sonduna lirung aduda tenga thonglaga kapthorakli adumna hek kapthokibaga tenjai ado masak ukhidi adubu khanghaudana lairembi adugi manakta yoksilakuna tenjai aduna lairembi adugi thabak phawna lengkhri matam aduda lairembi do yamna wana saina khangduna leimai aduda ona thoina khangli tenjai aduna thaba aduda lairembi do siba machet khangna wana khangba adu uraga koji khembana khanglabra amaiba koji khemba aibu masak khangdaba saradana nahakti krisulitaba nupi machani aduna aina ngoda khut hena thaningdi nathwai adu phawbudi kanbirage chakro chalu nasak adu janingdi aduga aina haribasini nahak mafam masita amukhana lakpa yaroi aduga aigi imak nupa adugi manakta su lakpa yaroi karigumba lakrabati ngasidagi hena sathiba mawong kaya torokadoribani chakro chalu
ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕꯅ ꯊꯨꯝꯍꯠꯂꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯅꯣꯡꯊꯥꯡꯒꯨꯝꯅ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯃ ꯁꯠꯇꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯩꯗꯨꯅ ꯆꯦꯟꯁꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯜ ꯑꯗꯨꯅ ꯇꯦꯡꯒꯥ ꯊꯣꯡꯅꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟꯅ ꯀꯥꯞꯂꯤ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯂꯥꯏ ꯂꯥꯏꯅ ꯅꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯈꯤꯕꯅꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯏꯅ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯀꯥꯞꯊꯣꯔꯛꯄ ꯇꯦꯡꯉꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯥꯟꯕꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯊꯥꯡꯒꯨꯝꯅ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯊꯈꯤꯕꯗ ꯇꯦꯟꯖꯩ ꯃꯔꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯛꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯩꯖꯕ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯑꯃꯗꯤ ꯂꯥꯂꯣꯡ ꯀꯌꯥ ꯇꯧꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯕ ꯇꯥꯕꯅꯤ ꯑꯩꯒꯁꯨ ꯑꯩꯅ ꯍꯩꯖꯕ ꯀꯌꯥ ꯇꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯑꯅꯤ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯝꯅ ꯑꯅꯤ ꯊꯣꯛꯂꯒ ꯊꯣꯛꯂꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯃꯗꯤ ꯃꯁꯥ ꯑꯁꯦꯡꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯄꯥꯟꯅꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯃꯍꯥꯛꯅ ꯉꯝꯂꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯋꯥꯃꯟꯈꯤꯕꯅ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯂꯣꯡꯅ ꯇꯥꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯆꯦꯖꯞ ꯎꯏꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯍꯟꯖꯤꯜꯂꯛꯅꯅꯕ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯃꯍꯥꯛ ꯃꯄꯥ ꯇꯝꯅ ꯑꯆꯧꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯊꯔꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯀꯣꯏꯖꯤ ꯈꯦꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯂꯥꯎꯅ ꯍꯟꯗꯣꯛꯇꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯞꯄꯝꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯃꯩꯕꯨꯜ ꯑꯗꯣ ꯙꯝ ꯂꯥꯎꯅ ꯇꯥꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯀꯨꯞꯁꯤꯟꯈꯤꯕꯒ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯁꯥꯗ ಕಲ್ಲꯕ ꯁꯥꯐꯨ ಕಲ್ಲꯕ ꯆꯩꯁꯤꯡ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯒꯤꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯀꯥꯝꯗꯨꯅ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯀꯣꯏꯖꯤ ꯈꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯥꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯗꯨꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯍꯥꯛꯀꯤ ꯀꯜꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯧꯊꯣꯛꯇꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯃ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯧꯊꯣꯔꯛꯄꯗꯒꯤꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯈꯟꯅꯕ ꯐꯨꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯀꯣꯏꯖꯤ ꯈꯦꯝꯕꯗꯤ ꯌꯥꯝꯅ ꯋꯥꯃꯟꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯐꯨꯕꯗꯒꯤ ꯃꯁꯥꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯔꯕꯅꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯍꯟꯈꯤꯅꯅꯕ ꯍꯥꯏꯕꯗꯒꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯏꯖꯤ ꯈꯦꯝꯕꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯗꯨꯅ ꯍꯧꯒꯠꯇꯨꯅ ꯐꯝꯕ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ ꯂꯣꯡꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯊꯣꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯑꯩꯁꯦ ꯑꯃꯨꯛꯇ ꯁꯧꯔꯨ ꯂꯥꯎꯅꯍꯦ ꯄꯨꯡꯇꯦꯛ ꯇꯦꯛꯏ ꯏꯁꯥꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯉꯔꯥꯡ ꯑꯍꯤꯡ ꯌꯥꯝꯂꯕ ꯀꯜꯂꯕ ꯈꯣꯌꯨꯝ ꯂꯥꯏ ꯈꯔꯒ ꯅꯝꯅꯔꯨꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯁꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯕꯤꯔꯨꯔꯒꯅꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯑꯩꯅ ꯁꯥꯟꯅꯅꯤꯡꯗꯨꯅ ꯁꯥꯟꯅꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯅ ꯊꯝꯂꯨꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯀꯅꯥꯗꯅꯣ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯍꯣꯏ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯂꯥꯏꯅ ꯐꯥꯎꯕ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯎꯔꯦꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯁꯣꯏꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯥꯐꯣꯡꯂꯛꯂꯒꯅꯤ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ ꯀꯣꯏꯖꯤ ꯈꯦꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥ ꯑꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯏꯀꯟ ꯀꯟꯈꯠꯇ꯭ꯔꯤ ꯐꯝꯕꯗꯤ ꯈꯔ ꯉꯝꯂꯦ ꯍꯥꯏꯕꯕꯨ ꯉꯔꯥꯡ
layamsing aduna phu chaikiba aduna maram moraga mahaki singli nauri amadi masa punamak mafam khudimak panada nari asumna tawduna haujikti matam mado asum haukri asomdana Rajesh amadi Lilabati makoida kari amata tarukhidaba aduta yamna nungaina ingna chingna pali asomdana kamdori koji khembado numit tarakane khanbada maha khumangana pi kanglabani mahaki hoji oiriba phibam masida karigumba lai amuk laktuna lathingnaba taragati hena mahak awaba oigadoribani maramdi mahak ase mapanga yamna sonthari mahak awa phamda tabada natana thawai phawpa mangadoribani haibase mahak khangi maram aduna kari kamdau sige haiduna wakhan munna khalluna kaidau sige haiduna leiri asumna tawduna leirambana haujikti numit pungta tasilakle masidagiti mahakna saruk tara hairiba larik ado phaktoktuna kari yauribage haiduna jengai adubu larik aduda yauriba singadudi mahakna pakhraba ngakta oiramle masidagiti mahakna larik ado khangchung chongtuna loiramdai aduda mahakna pakhi asumna mahakna larik ado paru matamda lai kallaba lai singbu themuna sijinaba yaba lewa mantra kaya iduna leiramli madu hek thengnabadagidi amaiba koji khembana lewa mantra singado pharnaba padaba yadi haiduna numidang hakta ngairaba aduta yamna kanna khojengna pakhi saba thakpa amata sangkhiri mahaki nupina chak charana ba haibasu ngasidi chaningre haiduna adomak chadri asama tawdura matam mado haujilakpana numidangge matam moisalakli haibaga tawbaga koji khembagi yum aduta dung chenba amati phalangda khoro khotpa adunatana yum mado maning mamang thok noman chimba kaya ma tarukli adamna tarukpada koji khemba thintadana mapalomda tamna thoraki ma ne thorakpagadi ma ki sumak aduta yamlaba timbu laimu mayam amana sau saba makai leramli maramdi lai sabi hairiba lairimbi asidi hauji mahakche phaduna thamjakhrabasu mahaki thawai bireldi Rajesh na kauthoknubana maram moraga mahaki makhada leiba lai punamak khonggatuna puduna laklibani asumna laklaga mamang thakta mahakna amaiba kayagi punsi pikhamna khrabani maram asidagi amaiba mayam punsinaraga mahakpu mangleiba aduda puduna phajinduna thamkhibani adubu haujikti mahaki thawai merel ado tholaklabanina masa ado tholokpaga chap manaraba gumbani maram aduna mahakna magi makhada laikhiba layam singado khomduna puduna laklaga amaiba koji khembata awaba pirinabagidamata honalaklibani asumna tawduna haujikti amaba koji khembana layam singado ubadagidi mahaksu thamoida kharadi kiba phawi adubu mahakna ngasai pakiba kallaba lai kaya kokthokpagi laron ado sonba horai adumne hek tawbaga mafam aduta kallaba khoyum lai mathong moram khangtaba kaya amasu laklei asumna laklaga haujikti koji khembana karuriba laising amati leisabina porakpa laising makhoi punna mafam adumaklata yamna kanna khana chainaba thokli amana amabu paiduna langnari adumna tawba aduta leisabina porakpa laising aduna hena laksalakli adumna laksalakpa ama aduta koji khemna kauriba kalle hariba lai punna mafam adu thadoktuna chenakhri masidagidi koji khemba upay amata leitabana mahak kari tawsiki haiduna khanduna leiri nongse parap ngathroknabadi phakranida haiduna mabokningda khanduna leiri asumna khanduna leiri ngai leisabido songsillaktuna koji khembagi masa sagal paidura leimaida chingtharai adumna torokpada koji khembana ngarang mahakna sonkhiba leiwa aduga chap manana leimai aduta mukhudombi amati khuyaida leiwa sonduna leimaida namakpadati leimai ado hom launa buru puthakhri adumna hek puthakhiba aduta leisabidi chongtho hore adubu timu phattaba laimu phattaba punamak aduti mafam aduta hena puthakhiduna hauji phau makhwang phauba puthakhri adumna layam singaduna puthakhibadagidi makhoi mapangal amatai jautri aduga koji khemana su laimu sing adoga panabada mahakna ngamloi aduna makhoida khut tharupa yadi nonganba phawbati mafam masida makhoina hek phagolakpaga amuk namsanba tawdaba yaroi haiduna khanduna leiri asomna khanduna leiri ngai matamaduda laisabina chongsillaktuna amaba koji khembagi mangaksamado thadatlage matagum chongsilakpa aduta koji khembana mahakna ngasaidagi sijinnadana thamkhiba thang ama saturaktuna laisabi adugi pukchepta thumna thinki adumna thilakpa aduta laisabi aduna khalli karamba matamda puthurakibano aina kamdona uhogjibano ngasai mahakna thang asi sijinna jibanu karigi asomna khanba yaba khalabagi tungda
ꯉꯁꯥꯏꯗꯒꯤ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯁꯣꯟꯖꯟꯅꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯆꯠꯍꯟꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯈꯣꯠꯆꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯂꯣꯏꯅꯃꯛ ꯈꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯁꯥꯕꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯄꯨꯊꯔꯨꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯍꯧꯖꯤꯛ ꯂꯥꯛꯂꯔꯣꯏ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯤ ꯂꯩꯁꯥꯕꯤꯗꯣ ꯃꯍꯥꯛꯅ ꯉꯝꯂꯦ ꯈꯟꯖꯗꯨꯅ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯁ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯖꯈꯤ ꯔꯥꯖꯦꯁꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯋꯥꯈꯨ ꯖꯥꯝꯕꯗꯣ ꯍꯜꯂꯛꯂꯦ ꯈꯟꯖꯗꯨꯅ ꯌꯦꯡꯕꯗꯁꯨ ꯄꯣꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯋꯥꯈꯨ ꯖꯥꯝꯕꯒ ꯍꯥꯏꯔꯞꯁꯨ ꯃꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯀꯌꯥ ꯂꯩꯔꯛꯄꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯤ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯄꯣꯛꯆꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯆꯍꯤ 3 ꯁꯨꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯕꯣꯏꯗꯣ ꯔꯥꯖꯦꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯔꯥꯖꯦꯁꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯗꯣ ꯍꯦꯛ ꯎꯕꯒ ꯀꯅꯥꯏ ꯑꯉꯥꯡꯅꯣ ꯑꯁꯤꯗꯤ ꯌꯣꯠꯊꯣꯛꯅ ꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯃꯀꯣꯛ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯀꯣꯌꯠꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯂꯤꯂꯥ ꯌꯧꯕ ꯑꯉꯥꯡ ꯑꯣꯏꯔꯖꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯖꯦꯁꯇꯣ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯥꯕꯣꯏ ꯀꯔꯤ ꯂꯩꯒꯦ ꯀꯧꯕ ꯇꯥꯈꯤꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦꯍꯦ ꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯀꯩꯗꯧꯔꯒꯦ ꯃꯒꯨꯟ ꯂꯩꯗ ꯉꯥꯏꯈꯣ ꯃꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯤꯅ ꯃꯥꯏꯕꯒꯤ ꯐꯤꯖꯣꯜꯁꯤꯡꯅ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯃꯀꯣꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯀꯣꯌꯦꯠꯀ ꯌꯦꯠꯂꯗꯅ ꯂꯤꯂꯥ ꯌꯥꯎꯗꯣꯔꯤꯕꯁꯤꯕꯣ ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯤꯠꯂꯤꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕꯒꯤ ꯐꯤꯖꯣꯜꯅꯣ ꯑꯗꯨꯒ ꯃꯀꯣꯛꯇ ꯀꯣꯌꯦꯠꯁꯨ ꯌꯦꯠꯇꯦꯅ ꯀꯣꯌꯦꯠ ꯌꯦꯠꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯉꯥꯎꯕꯗꯧꯅ ꯁꯤꯁꯤꯗ ꯌꯦꯠꯂꯤꯕꯁꯤꯗꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯕꯣꯏꯅ ꯔꯥꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯗꯨꯅ ꯀꯣꯌꯦꯠ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯌꯦꯠ ꯑꯗꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗꯦ ꯌꯥꯝꯅ ꯀꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯏꯕꯣ ꯅꯪꯒꯤꯁꯤ ꯒꯝ ꯅꯞꯄ꯭ꯔ ꯀꯩꯅꯣ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯈ꯭ꯔꯦ ꯐꯤꯖꯣꯜꯁꯦ ꯌꯥꯔꯁꯦ ꯇꯥꯕꯣꯏ ꯈꯥꯏ ꯂꯩꯔꯅꯨ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯅꯣꯏꯒꯤ ꯂꯧ ꯁꯥꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯗꯨ ꯑꯋꯣꯏꯕꯒꯤꯔ ꯑꯩ ꯁꯥꯂꯧꯒꯦ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯣꯏ ꯇꯥꯗ ꯂꯧ ꯁꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯇꯥꯗꯅ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯗꯧꯉꯩꯕꯨ ꯄꯩꯁꯥ ꯄꯤꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯄꯩꯁꯥꯒꯤ ꯋꯥꯗꯤꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯅꯨꯃꯤꯠꯇꯨ ꯄꯤꯒꯅꯤ ꯀꯩꯗꯧꯉꯩ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯅꯝꯃꯣ ꯍꯥꯏꯕ꯭ꯔో ꯇꯥꯕꯣꯏꯁꯨ ꯅꯩꯔꯦꯍꯦ ꯒꯞꯇꯤ ꯐꯔꯦꯁꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯔꯦ ꯃꯁꯤꯗ ꯄꯩꯁꯥꯗꯣ ꯊꯤꯅꯔꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯂꯒꯦꯀꯣ ꯅꯆꯥꯅꯨꯄꯥꯁꯤ ꯃꯒꯨꯟ ꯂꯩꯍꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯕꯣꯏꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯕꯣꯏꯅ ꯎꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯈꯛꯇꯅꯤ ꯊꯣꯏꯍꯦꯟꯗꯤ ꯈꯣꯡꯒꯥꯎ ꯐꯨꯔꯤꯠ ꯂꯤꯠꯇꯨꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯗ ꯔꯥꯖꯦꯁꯅ ꯌꯦꯡꯉꯛꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯣꯌꯦꯠ ꯌꯦꯠꯂꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯣꯏꯍꯦꯟꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁꯄꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯏꯍꯦꯟꯅ ꯄꯨꯄꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯊꯣꯏꯍꯦꯟ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯋꯥꯈꯨ ꯖꯥꯝꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯔꯝꯗꯤ ꯊꯣꯏꯍꯦꯟꯁꯦ ꯋꯥꯈꯨ ꯖꯥꯝꯕꯒ ꯃꯁꯛ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯅ ꯐꯖꯅ ꯃꯥꯟꯅꯩ ꯃꯗꯨ ꯅꯠꯇꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯟꯅꯩ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯂꯥꯛꯑꯦ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯊꯣꯏꯍꯦꯟꯅ ꯃꯅꯤꯡꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯍꯧꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯀꯔꯤꯅꯣꯝꯃ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯅꯍꯥꯛ ꯈꯪꯂꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯣꯏꯍꯦꯟꯗ ꯄꯤꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯁꯥ ꯑꯗꯨꯅ ꯊꯛ ꯅꯤꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣꯝꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕ ꯄꯥꯈꯠꯂꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯠꯂꯥꯎꯅ ꯃꯨꯜꯂꯒ ꯂꯣꯠꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯂꯝ ꯍꯦꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯋꯥꯔꯛꯀꯅꯤ ꯏꯇꯥꯎ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯗꯤ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯤ
ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯅꯆꯥꯅꯨꯄꯥꯅ ꯀꯧꯊꯣꯛꯂꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛ ꯑꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯅ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯈ꯭ꯔꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯍꯦꯟꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯅꯍꯥꯟꯋꯥꯏꯗ ꯁꯥꯟꯅꯈꯤꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤꯕꯨ ꯀꯧꯊꯣꯛꯈꯤꯕ ꯄꯧꯗꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯥꯏ ꯁꯥꯟꯅꯈꯤꯕꯗꯣ ꯐꯩ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯄꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗꯒꯤꯗꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯆꯤꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯀꯨ ꯆꯥꯝꯕꯅ ꯑꯣꯜꯂꯕ ꯊꯣꯏꯍꯦꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨ ꯑꯣꯏꯔꯤꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯤꯕꯤꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯔꯥꯖꯦꯁꯅ ꯑꯩꯕꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯈꯤꯕꯅꯤ ꯂꯥꯏ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯅ ꯍꯥꯏ ꯑꯄꯪꯕ ꯂꯥꯏ ꯅꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗꯅꯤ ꯇꯥꯏꯕꯪꯄꯥꯟꯗꯗꯤ ꯑꯁꯦꯡꯕꯁꯨ ꯉꯥꯡꯒꯅꯤ ꯑꯔꯥꯟꯕꯁꯨ ꯉꯥꯡꯒꯅꯤ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯒꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯗꯤ ꯃꯗꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯏ ꯅꯪꯅ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯅꯒꯗꯕ ꯀꯥꯡꯂꯣꯟꯅꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯠꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯀꯧꯅꯤꯡꯉꯒ ꯀꯧꯊꯣꯛꯀꯅꯤ ꯄꯤꯅꯤꯡꯉꯒ ꯄꯤꯒꯅꯤ ꯄꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯅꯤ ꯈꯪꯉꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯣ ꯄꯣꯛ ꯄꯣꯛ ꯑꯍꯨꯝꯂꯛꯇꯪ ꯈꯨꯈꯤꯕꯗ ꯈꯪꯍꯧꯗꯅ ꯂꯩꯁꯥꯕꯤꯒꯤ ꯃꯁꯥ ꯑꯗꯣ ꯑꯃꯨꯕ ꯊꯧꯔꯤ ꯑꯃꯅ ꯀꯣꯌꯦꯠ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤꯅ ꯍꯧꯖꯤꯛꯇꯗ ꯈꯪꯉꯤ ꯃꯥꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯃꯥꯏꯕ ꯋꯥꯀꯨ ꯆꯥꯝꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯍꯥꯛꯄꯨ ꯉꯝꯈꯤꯕꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯅꯣꯛꯂꯒ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯁꯤꯗ ꯊꯦꯡꯅꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯑꯣꯏꯔꯨꯒꯅꯨ ꯑꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯂꯩꯈꯤꯕ ꯆꯍꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯍꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯄꯤꯊꯣꯔꯛꯂꯣ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯅꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯅꯤ ꯁꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯄꯤꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯑꯗꯨꯒ ꯊꯣꯏꯍꯦꯟꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯪꯂꯛꯈꯤ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯏꯈꯤꯕ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯥꯅ ꯏꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯔꯨꯕꯗꯒꯤ ꯂꯩꯁꯥꯕꯤꯅ ꯑꯋꯥꯕ ꯇꯥꯈꯤꯕ ꯃꯪꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯏꯔꯤꯕ ꯑꯃꯥꯏꯕ ꯋꯥꯀꯨ ꯆꯥꯝꯕꯁꯨ ꯄꯨꯟꯁꯤ ꯇꯦꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯍꯥꯛꯁꯨ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯩꯁꯥꯕꯤꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯦ ꯃꯇꯣꯟ ꯂꯣꯝꯅ ꯐꯪꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯁꯨ ꯑꯃꯠꯇ ꯇꯥꯔꯛꯂꯔꯣꯏ ꯃꯔꯝ ꯑꯁꯤ ꯈꯪꯕꯅ ꯊꯣꯏꯍꯦꯟꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯤꯊꯣꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯥꯏꯔꯤꯛꯕꯥꯛꯀꯤ ꯂꯥꯏꯔꯤꯛꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯕ ꯌꯥꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯤꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯤꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯄꯥꯜꯂꯒꯦ ꯈꯟꯖꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ ꯑꯁꯨꯝꯅ ꯇꯨꯝꯊꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯥꯈꯪ ꯐꯥꯔꯛꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯄꯥ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯃꯥ ꯂꯤꯂꯥꯕꯇꯤ ꯑꯗꯨꯒ ꯃꯄꯨ ꯀꯣꯏꯖꯤ ꯈꯦꯝꯕ ꯑꯃꯗꯤ ꯃꯕꯣꯛ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ